Hello, hello, hello. Ngoan jangan aku. Tadi tu ni khap tang ngai ai sungai le ga je. Ai kui na tha do na te sum na hak. Ona. Wai ni sit. Tang gini sum. Ai ko na tha de mu theng la ni na. Tang sum tau ba ni. Ai betari tu ni khap tang ngai le. Hello everyone, please like, comment and subscribe my channel. Thank you everyone. Ai kui na tha do na te. Mayam intham thagi aing base karam na khangbirige intham thada ingba lok thungba adugagi akhoi arum hobadagi ngaktoke hairabadi akhoi na hakthi jam toina khanbiro haibadi masagi nataba akhoi na kaigumba inge kok lumme kok chie aduga lok thungba gumba feelings lae hairagadi akhoi na fi akhoi irujabagi phadi natragana chumna sum akhoi kaino na su yabani ko toothpick gumba natragana akhoi dup thamai thabagi agarbati gi aroiba matek aduna su hape natonda khajik thilaga hakthi khandokpado akhoi yam sathina kanaba oibani akhoi kok lumba kok chikpa gumba aduga arum hauge taubadu yamna sathina akhoi 80% 90% ngakthoi han haijaningi parves kira sula e hai Musa chak charabro ai yang sing thaga do ko Madhuri sir hi Madhuri कैसे हो बहुत ठंड है ना वहाँ पर कैसा अभी कैसे चल रहा है Basi like okay sister Basi like okay sister Chare mi yam yenge chegise hot po hotna radi mai pa e chese hotna bal de kanu mi yam badi to haju mo yaw de tau bane to gi mitrang ngumba type ni kaya ba please subscribe my channel nên chắc cái tuổi mong cha thì là sẽ mong uru lên là sống lì vậy माजुली खाना खाया क्या मासु चार बोग है गले माजुली ने मणिपुरी सीख लिया अभी हाँ खा लिया चार बोग का मतलब खा लिया क्या है हाँ खा लिया मोई मोई भात खालू हाँ खालू खासू क्या बोलते
ꯑꯅꯨ ꯈꯣꯡꯒꯨꯝꯃꯌꯨꯝ ꯍꯥꯏ ꯍꯥꯏ ꯑꯅꯨ ꯈꯣꯡꯒꯨꯝꯃꯌꯨꯝ ꯑꯩ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯥꯏꯞ ꯍꯥꯎ ꯑꯁꯤ ꯀꯩꯅꯣ ꯁꯤꯕꯣ ꯏꯃꯥ ꯑꯁ ꯑꯍꯤꯡꯁꯤꯗ ꯆꯣꯀ꯭ꯂꯦꯠ ꯄꯨꯔꯛꯄ ꯍꯥꯎ ꯋꯥꯎ ꯄꯄꯥꯒ ꯆꯥꯎꯔꯣ ꯑꯅꯨ ꯈꯣꯡꯒꯨꯝꯃꯦ ꯍꯥꯏ 100 ꯚ꯭ꯌꯨ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯆꯥꯛ ꯆꯥꯔꯕꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯄꯔꯕꯦꯁꯀꯤꯔꯥ ꯑꯅꯨ ꯈꯣꯡꯒꯨꯝꯃꯌꯨꯝꯒ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯣ ꯑꯗꯨꯒ ꯑꯅꯨ ꯈꯣꯡꯒꯨꯝꯃꯌꯨꯝꯗꯁꯨ ꯑꯩ ꯕ꯭ꯂꯨ ꯄꯤꯒꯦ ꯀꯣ ꯄꯔꯕꯦꯁꯀꯤꯔꯥꯒ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯧ ꯑꯅꯨ ꯈꯣꯡꯒꯨꯝꯃꯌꯨꯝ ꯕ꯭ꯂꯨ ꯄꯤꯔꯕꯅꯤ ꯄꯔꯕꯦꯁꯀꯤꯔꯥꯒ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯃꯝꯃꯣ ꯑꯗꯨꯒ ꯄꯔꯕꯦꯁꯀꯤꯔꯥꯁꯨ ꯔꯤꯇꯔꯟ ꯇꯧꯕꯤꯔꯣ ꯂꯥꯏꯐꯁꯦ ꯄꯨꯟꯕ ꯌꯥꯗ꯭ꯔꯣ ꯆꯦ ꯈꯪꯗꯤꯌꯦ ꯄꯨꯟꯕꯁꯨ ꯌꯥꯕꯅꯦꯕ ꯑꯩꯒꯤ ꯂꯥꯏꯐ ꯈꯨꯊꯥꯁꯤꯗꯤ ꯗꯤꯖꯥꯏꯟ ꯑꯃꯅꯦ ꯇꯧꯏꯁꯦ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯥꯏ ꯆꯦꯅꯦꯜ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯦ ꯈꯪꯕ꯭ꯔꯥ ꯄꯔꯕꯦꯁꯀꯤꯔꯥ ꯐꯥꯀꯤꯃꯨꯁꯥ ꯀꯨꯏꯅ ꯊꯥꯗꯕꯒꯤ ꯑꯩ ꯌꯥꯝꯅꯕꯨꯗꯤ ꯋꯥꯁ ꯇꯥꯏꯝ ꯅꯠꯇ꯭ꯔꯒ ꯗꯣꯂꯔꯒꯨꯝꯕꯗꯤ ꯐꯪꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯁꯞꯁꯀ꯭ꯔꯥꯏꯕꯇꯤ ꯇꯧꯕꯤꯔꯝꯃꯦ ꯊꯦꯡꯛ ꯌꯨ ꯌꯦꯡꯁꯤꯀꯣ ꯑꯅꯨ ꯈꯣꯡꯒꯨꯝꯃꯌꯨꯝꯅ ꯄꯔꯕꯦꯁꯀꯤꯔꯥꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯆꯠꯈꯤꯕ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯞ ꯇꯣꯛꯑꯒ ꯆꯠꯈ꯭ꯔꯕꯗꯤ ꯈꯪꯗ꯭ꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ ꯃꯤ 40 ꯀꯃꯦꯟ ꯏꯔꯛꯇꯦ ꯀꯅꯥꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯀꯣꯃꯦꯟ ꯂꯥꯏꯛ ꯀꯣꯃꯦꯟ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯁꯇ꯭ꯔꯤꯝ ꯊꯦꯡꯛ ꯌꯨ ꯀꯪꯂꯥꯕꯝ ꯔꯥꯃꯦꯁꯣꯔ ꯑꯩ ꯂꯩ ꯑꯣ ꯂꯩꯕ꯭ꯔꯥ ꯔꯥꯃꯦꯁꯣꯔ 3 ꯂꯥꯏꯛ ꯆꯦ ꯄꯩꯁꯥ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯤ ꯗꯤꯖꯥꯏꯟ ꯑꯃꯅꯤꯀꯣ ꯃꯇꯝꯁꯦ ꯍꯦꯛꯇ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯤ ꯁꯨꯝ ꯊꯥꯔꯝꯃꯒ ꯃꯤꯅꯤꯠ 10ꯗ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯏ ꯇꯝꯕ ꯉꯝꯗꯦꯕ ꯑꯩꯁꯦ ꯄꯔꯕꯦꯁꯀꯤꯔꯥ ꯂꯥꯏꯛ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯁꯨꯝ ꯁꯨꯝ ꯏꯃꯣꯖꯤꯒꯨꯝꯕ ꯁꯨꯝ ꯊꯥꯔꯁꯨ ꯌꯥꯏꯀꯣ ꯀꯅꯥ ꯂꯩ ꯀꯩ ꯂꯩ ꯑꯗꯣ ꯔꯥꯃꯦꯁꯣꯔ ꯀꯔꯤ ꯃꯊꯦꯜ ꯍꯥꯏꯅꯤꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯊꯦꯡꯉꯒ ꯀꯩꯅꯣꯝ ꯏꯔꯥꯡ ꯑꯃ ꯇꯧꯈꯠꯂꯛꯏ ꯀꯩꯗꯣꯏꯅꯣ ꯑꯣꯏ ꯁꯅꯥꯅꯨ ꯃꯣꯕꯥꯏꯜ ꯇꯞꯍꯜꯂꯣ ꯑꯩꯅ ꯂꯥꯏꯐ ꯇꯥꯏꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯣꯏꯁꯨꯅꯦ ꯍꯥꯏꯗꯤ ꯃꯃꯥ ꯅꯪꯅ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯩ ꯄꯥꯏꯔꯣꯏꯗꯣꯏꯅꯣꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤꯀꯣ ꯐꯖꯅ ꯇꯧꯔ ꯂꯩꯔꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒꯅꯦꯕ ꯂꯣꯏꯅ ꯃꯨꯟꯗꯣꯏꯁꯦ ꯔꯥꯃꯦꯁꯣꯔ 4 ꯂꯥꯏꯛ ꯊꯦꯡꯛ ꯌꯨ ꯄꯔꯕꯦꯁꯀꯤꯔꯥ ꯂꯩꯔꯤꯕ꯭ꯔꯥ ꯁꯥꯂꯤꯃꯥ ꯑꯅꯨ ꯀꯩ ꯃꯊꯦꯜ ꯑꯅꯨ ꯀꯦꯁ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯅꯤꯀꯣ ꯑꯗꯨꯒ ꯑꯅꯨꯅ ꯍꯥꯏꯕ ꯆꯦ ꯎꯁꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯄꯔꯕꯦꯁꯀꯤꯔꯥ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯕꯅꯦ ꯑꯅꯨ ꯈꯣꯡꯒꯨꯝꯃꯌꯨꯝ ꯄꯔꯕꯦꯁꯀꯤꯔꯥꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯕꯅꯤ ꯍꯥꯏꯌꯦ ꯅꯪꯅꯁꯨ ꯄꯔꯕꯦꯁꯀꯤꯔꯥꯗ ꯆꯪꯉꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯀꯃꯦꯟ ꯏꯕ ꯂꯣꯏꯔꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯣꯀꯣ ꯏꯗ꯭ꯔꯤꯉꯩꯗ ꯇꯧꯕ ꯅꯠꯇꯦꯀꯣ ꯏꯕ ꯂꯣꯏꯔꯒ ꯀꯪꯂꯥꯕꯝ ꯔꯥꯃꯦꯁꯣꯔ ꯍꯥꯏꯕ ꯎꯁꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯗ ꯍꯥꯏꯕ ꯏꯃꯥ ꯉꯁꯤ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯁꯤꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ
ꯄꯔꯚꯦꯁ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯍꯟꯅ ꯅꯣꯏ ꯑꯅꯤ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯅꯔꯣ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯀꯣꯃꯦꯟ ꯑꯃ ꯍꯥꯟꯅ ꯏꯔꯒ ꯀꯣꯟꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯅꯧ ꯎꯁꯥꯅ ꯍꯥꯏꯔꯦ ꯑꯣ ꯉꯜꯂꯤꯕꯣ ꯔꯥꯃꯦꯁꯣꯔ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕ ꯌꯥꯝ ꯊꯦꯡꯉꯕꯅꯤ ꯌꯥꯝ ꯊꯦꯡꯅ ꯂꯥꯏꯚ ꯊꯥꯕꯁꯤꯁꯨ ꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯔ ꯇꯧꯕ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯄꯨꯡ ꯑꯌꯨꯛꯀ ꯁꯟꯗ꯭ꯔꯥ ꯄꯨꯡ ꯅꯤꯄꯥꯟꯗꯒꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯊꯣꯛꯄꯅꯤꯅ ꯊꯦꯡꯅ ꯂꯥꯏꯚ ꯊꯥꯕꯁꯦ ꯃꯈꯣꯏꯅ ꯊꯦꯡꯅꯩ ꯄꯕꯁꯀꯤꯔꯥꯅ ꯍꯥꯏꯔꯦ ꯀꯣꯃꯦꯟꯁꯨ ꯇꯧꯈꯤꯕꯅꯤ ꯑꯅꯨ ꯈꯪꯅꯕ ꯀꯣꯃꯦꯟꯁꯨ ꯇꯧꯈꯤ ꯍꯥꯏꯌꯦ ꯃꯃꯥꯁ ꯀꯤꯠꯆꯟꯅ ꯁꯤꯁꯇꯔ ꯍꯥꯎ ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯤ ꯃꯃꯥ ꯅꯪꯗꯤ ꯂꯣꯏꯔꯕꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯒ ꯍꯥꯏꯕꯁꯦ ꯀꯥꯎꯏꯅꯤ ꯀꯥꯎꯏ ꯑꯗꯩꯗꯤ ꯍꯥꯏꯔꯨꯔꯒꯁꯨ ꯍꯥꯏꯕꯁꯨ ꯏꯀꯥꯏꯕ ꯎꯇꯤ ꯊꯣꯡꯕ ꯍꯥꯎꯅꯤ ꯂꯣꯏꯅ ꯌꯦꯡꯈ꯭ꯔꯕꯅꯤ ꯃꯃꯥꯒꯤ ꯑꯩꯁꯨ ꯂꯣꯏꯅ ꯌꯦꯡꯈ꯭ꯔꯃꯤ ꯎꯇꯤ ꯊꯣꯡꯕꯒ ꯀꯩꯅꯣꯒ ꯑꯣꯜ ꯀꯣꯕꯤꯒ ꯅꯠꯇ꯭ꯔꯣ ꯃꯇꯨꯝꯗꯨꯕꯨ ꯑꯩ ꯌꯦꯡꯈ꯭ꯔꯦ ꯂꯣꯏꯅ ꯐꯨꯜ ꯋꯥꯁ ꯇꯧꯈ꯭ꯔꯕꯅꯤ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯇꯧꯗꯦꯗ ꯆꯥꯅꯤꯡꯗ꯭ꯔꯤꯅ ꯆꯥꯗꯕꯅꯤ ꯑꯗꯨ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯤꯜ ꯆꯔꯥ ꯋꯥꯟꯈꯤꯕ꯭ꯔꯥ ꯃꯃꯥ ꯀꯤꯠꯆꯟꯅ ꯍꯣꯏ ꯎꯁꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯀꯣ ꯏꯃꯥ ꯄ꯭ꯔꯤꯌꯥꯅꯥꯗꯣ ꯂꯥꯛꯑꯝꯕ ꯅꯠꯇ꯭ꯔꯅꯦ ꯑꯃꯨꯛ ꯀꯔꯤꯝꯐꯥꯎ ꯏꯔꯛꯇ꯭ꯔꯦ ꯌꯥꯝ ꯈꯔ ꯊꯦꯡꯅ ꯊꯥꯔꯒꯗꯤꯀꯣ ꯍꯥꯏꯕꯗꯤ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯕꯤꯕ ꯑꯃꯅꯤꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯨ ꯃꯣꯏ ꯇꯨꯝꯈ꯭ꯔꯒꯗꯤ ꯊꯦꯡꯅꯗꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕ ꯎꯁꯥꯅ ꯃꯌꯥꯝꯒꯤ ꯃꯣꯠꯇ ꯏꯪꯊꯝꯊꯥꯅ ꯐꯕ꯭ꯔꯥ ꯀꯥꯂꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯣꯂꯥꯡꯊꯥꯅ ꯐꯕ꯭ꯔꯥ ꯏꯪꯊꯝꯊꯥꯅ ꯐꯕ꯭ꯔꯥ ꯄꯔꯚꯦꯁ ꯀꯦꯔꯥꯁꯨ ꯂꯩꯌꯦ ꯑꯩꯒꯤ ꯈꯔ ꯉꯥꯜꯍꯟꯒꯦ ꯃꯝꯅ ꯂꯩꯔꯝꯃꯦ ꯑꯅꯨ ꯈꯣꯡꯒꯨꯃꯌꯨꯝ ꯄꯔꯚꯦꯁꯀꯤꯔꯥ ꯁꯤꯍꯥꯕ ꯄꯄꯨ ꯍꯥꯏ ꯍꯥꯏ ꯏꯃꯥꯏꯄꯦꯝꯃ ꯀꯗꯣꯝꯗꯩꯅꯣ ꯎꯁꯥ ꯂꯩꯃꯅ ꯄꯔꯚꯦꯁ ꯖꯣꯏꯟ ꯄ꯭ꯂꯤꯖ ꯎꯁꯥ ꯅꯪ ꯆꯪꯕꯤꯈ꯭ꯔꯣ ꯄꯔꯚꯦꯁ ꯀꯤꯔꯥꯗ ꯌꯥꯝ ꯐꯕꯅꯤ ꯃꯥ ꯑꯩꯈꯣꯏ ꯁꯥꯃꯨ ꯃꯥꯜꯂꯒ ꯈꯪꯅꯕꯅꯤ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯅꯪꯅ ꯆꯪꯉꯒ ꯇꯧꯕꯤꯔꯝꯃꯒ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ ꯃꯥ ꯑꯗꯨꯝ ꯐꯕꯅꯤ ꯇꯧꯖꯔꯛꯀꯅꯤ ꯃꯥꯏ ꯆꯦꯅꯦꯜ ꯁꯨꯝ ꯆꯥꯎꯔꯕꯅꯤꯀꯣ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯉꯕꯅꯤ ꯂꯣꯏꯅ ꯐꯩ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯃꯇꯨꯡ ꯑꯣꯏꯔꯒꯁꯨ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯂꯨ ꯀꯪꯂꯥꯕꯝꯅ ꯍꯥꯏꯔꯦ ꯆꯥꯈꯤꯅꯤ ꯉꯁꯥꯏ ꯈꯔ ꯊꯦꯡꯅ ꯆꯥꯔꯨꯕ ꯑꯣ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯑꯗꯣ ꯊꯦꯡꯉꯒꯗꯤ ꯑꯗꯨꯝ ꯈꯔ ꯂꯤꯛꯅ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯥꯅ ꯍꯥꯏꯕ ꯄꯔꯚꯦꯁꯀꯤꯔꯥ ꯍꯦꯜꯂꯣ ꯍꯥꯏꯔꯦꯀꯣ ꯄꯔꯚꯦꯁꯀꯤꯔꯥꯅ ꯋꯤꯟꯇꯔꯅ ꯑꯩꯒꯤꯁꯨ ꯋꯤꯟꯇꯔꯅ ꯐꯩꯀꯣ ꯀꯥꯂꯦꯟ ꯑꯗꯩꯗꯤ ꯑꯣꯂꯥꯡ-ꯊꯥ ꯍꯥꯏꯗ꯭ꯔꯥꯀꯣ ꯑꯩꯈꯣꯏꯒꯤ ꯍꯨꯃꯥꯡ ꯁꯧꯕ ꯃꯇꯝꯁꯤꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯊꯕꯛ ꯈꯤꯡꯕꯁꯤꯗꯤ ꯑꯃꯨꯛ ꯀꯥꯂꯦꯟꯁꯤꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯗꯤ ꯋꯥꯔꯒꯅꯦ ꯃꯃꯥꯅ ꯍꯥꯏꯔꯦ ꯍꯣꯏ ꯁꯤꯁꯇꯔ ꯍꯥꯏꯅ ꯄꯔꯚꯦꯁꯀ ꯃꯃꯥꯒ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯃꯃꯥ ꯅꯪꯁꯨ ꯄꯔꯚꯦꯁꯀꯤꯔꯥꯗ ꯀꯅꯦꯛ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯏ ꯚꯤꯗꯤꯑꯣꯗ ꯆꯠꯂꯒ ꯀꯣꯃꯦꯟ ꯇꯧꯕ ꯂꯣꯏꯔꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯣ ꯁꯤꯁꯇꯔ ꯑꯩꯒꯤ ꯎꯇꯤꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯤꯅꯦ ꯅꯪꯅ ꯈꯥꯡꯗ ꯐꯨꯠꯄꯗꯣ ꯃꯨꯜꯂꯔꯣꯏꯗ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯗꯤꯅꯦ ꯈꯪꯗꯦ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯉꯥꯏ
ꯎꯇꯤ ꯊꯣꯡꯉꯁꯨ ꯉꯥꯏ ꯍꯥꯏꯗꯤ ꯃꯇꯝꯗ ꯌꯥꯝ ꯆꯪꯉꯤꯗꯅ ꯇꯟꯗꯅ ꯑꯩꯗꯤ ꯀꯨꯀꯔꯗꯇꯅꯦ ꯀꯥꯝꯃꯤꯁꯦ ꯈꯔ ꯇꯣꯏꯔ ꯇꯣꯏꯖꯈ꯭ꯔꯦꯅ ꯂꯩꯇꯦ ꯃꯃꯥꯅ ꯍꯥꯏꯕ ꯂꯩꯇꯦ ꯑꯣ ꯄꯔꯚꯦꯁꯀꯤꯔꯥꯅ ꯍꯥꯏꯕ ꯋꯤꯟꯇꯔꯗꯤ ꯗ꯭ꯔꯦꯁꯁꯨ ꯅꯥꯜꯂꯤ ꯑꯗꯨꯒ ꯁꯝꯃꯔꯗꯤ ꯆꯃꯣꯠꯅꯩ ꯍꯣꯏꯕ ꯑꯗꯨꯒ ꯁꯥꯕꯅꯤꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯋꯤꯟꯇꯔ ꯏꯁ ꯕꯦꯁ ꯆꯤꯆꯦ ꯑꯗꯨꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯤꯟꯇꯔꯁꯦ ꯑꯩ ꯑꯁꯤꯅ ꯈꯔꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯁꯤꯅ ꯅꯨꯡꯉꯥꯏ ꯇꯨꯝꯕꯁꯨ ꯅꯨꯡꯉꯥꯏ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏ ꯀꯣ ꯎꯁꯥꯅ ꯍꯥꯏꯕ ꯄꯔꯚꯦꯁꯀꯤꯔꯥꯁꯦ ꯃꯩꯇꯩꯔꯣ ꯍꯥꯏꯕ ꯃꯩꯇꯩ ꯄꯥꯡꯒꯜꯅꯤ ꯑꯩꯈꯣꯏ ꯁꯥꯃꯨ ꯃꯥꯍꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯗꯣ ꯈꯪꯉꯕ ꯔꯥꯃꯦꯁꯣꯔꯅ ꯄꯔꯚꯦꯁꯀꯤꯔꯥ ꯀꯅꯦꯛ ꯂꯩꯅꯁꯦ ꯁꯔꯁ ꯇꯧꯔꯝꯒꯦ ꯍꯌꯦꯡ ꯊꯝꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯇꯧꯖꯔꯛꯀꯅꯤ ꯅꯣꯏꯅ ꯀꯣꯃꯦꯟ ꯈꯛꯇꯪ ꯊꯝꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯟꯅꯗꯒꯤ ꯀꯅꯦꯛ ꯂꯩꯅꯕ ꯀꯣ ꯀꯨꯏꯅ ꯀꯅꯦꯛ ꯂꯩꯅꯔꯕ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯑꯃꯅꯤ ꯄꯔꯚꯦꯁꯀꯤꯔꯥꯁꯦ ꯑꯗꯨꯒꯩꯗꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯑꯩꯕꯣ ꯑꯣ ꯃꯃꯥꯅ ꯍꯥꯏꯕ ꯑꯩꯗꯤ ꯀꯨꯀꯔ ꯍꯤꯟꯖꯥꯡ ꯍꯥꯎꯇꯦ ꯁꯤꯁꯇꯔ ꯍꯥꯎꯇꯦꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯅꯪꯅꯕꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯎꯄꯥꯏꯒ ꯂꯩꯇꯦ ꯈꯥꯡꯗ ꯐꯨꯠꯂ ꯃꯨꯜꯂꯔꯣꯏꯗ ꯃꯥꯅꯦ ꯄꯥꯈꯠꯂꯤꯗꯤ ꯂꯥꯏꯛ ꯗꯥꯟ ꯉꯥꯡꯉꯣ ꯑꯣꯅꯤꯃꯥꯅ ꯊꯦꯡꯀ꯭ꯌꯨ ꯑꯣꯅꯤꯃꯥ ꯑꯗꯩ ꯎꯁꯥꯅ ꯍꯥꯏꯕ ꯀꯤꯔꯟ ꯍꯥꯏꯕꯅꯤ ꯀꯅꯥꯅꯣ ꯀꯤꯔꯟ ꯍꯥꯏꯕꯅꯦꯁꯦ ꯑꯗꯨꯗꯅ ꯍꯥꯟꯅꯗꯒꯤ ꯌꯣꯡꯆꯥꯛ ꯆꯥꯔꯕꯣ ꯆꯦꯆꯦ ꯑꯣ ꯍꯟꯗꯛꯀꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯆꯥꯔꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯈꯤꯖꯤꯛꯇ ꯑꯣꯏꯔꯁꯨ ꯂꯩꯔꯛꯀꯦ ꯇꯧꯕꯗ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯑꯃꯨꯛ ꯆꯥꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯐꯝ ꯑꯃꯗ ꯌꯣꯜꯂꯤ ꯍꯥꯏꯅꯗꯤ ꯄꯥꯎ ꯇꯥꯏ ꯑꯗꯨꯒ ꯑꯩ ꯆꯠꯂꯨꯗ꯭ꯔꯤ ꯆꯠꯂꯒ ꯂꯩꯔꯨꯒꯦꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯅꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯇꯣ ꯈꯖꯤꯛ ꯃꯔꯨ ꯆꯪꯍꯧꯕ ꯇꯧꯅ ꯇꯧꯍꯧꯔꯦꯕ ꯎꯁꯥꯅ ꯍꯥꯏꯕ ꯉꯥꯉꯣꯝ ꯋꯦꯜꯀꯝ ꯉꯥꯉꯣꯝ ꯑꯅꯤꯃꯥꯅ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯞꯇ ꯆꯪꯂꯨꯕ ꯀꯣꯛ ꯉꯥꯎꯔꯤꯌꯦ ꯃꯥꯗꯤ ꯃꯤ ꯌꯥꯝ ꯌꯥꯝꯕꯅꯤ ꯀꯣꯛ ꯉꯥꯎꯕꯅꯤ ꯑꯗꯨꯅ ꯉꯥꯉꯣꯝ ꯑꯅꯤꯃꯥꯅ ꯍꯥꯏꯕ ꯀꯣꯃꯦꯟ ꯃꯌꯥꯝꯗꯣ ꯎꯕꯗ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯉꯥꯉꯣꯝ ꯚꯤꯗꯤꯑꯣ ꯌꯦꯡꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯉꯥꯉꯣꯝꯒꯤ ꯉꯁꯥꯏꯒꯤ 1K ꯚꯤꯗꯤꯑꯣꯗꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯑꯩꯁꯨ ꯌꯦꯡꯈ꯭ꯔꯦ ꯎꯁꯥꯅ ꯍꯥꯏꯕ ꯐꯨꯜ ꯋꯥꯆꯤꯡꯅꯤ ꯉꯥꯉꯣꯝ ꯑꯗꯨ ꯍꯣꯏ ꯕ꯭ꯔꯗꯔ ꯔꯥꯃꯦꯁꯣꯔ ꯍꯥꯏꯅ ꯚꯕꯦꯁꯀꯤꯔꯥꯅ ꯍꯥꯏꯔꯦ ꯉꯥꯉꯣꯝ ꯑꯅꯤꯃꯥꯅ ꯍꯥꯏꯕ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯃꯥ ꯀꯥꯏ ꯌꯧꯔꯒꯦ ꯑꯃꯨꯛ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯎꯁꯥ ꯃꯃꯥꯅ ꯍꯥꯏꯕ ꯄꯔꯚꯦꯁꯀꯤꯔꯥ ꯀꯅꯦꯛ ꯇꯧꯔꯛꯀꯦꯀꯣ ꯅꯨꯡꯗꯤꯇꯥꯝ ꯇꯧꯍꯜꯂꯛꯑꯣ ꯇꯧꯔꯣ ꯁꯣꯏꯗꯅ ꯅꯪ ꯀꯃꯦꯟ ꯍꯥꯟꯅ ꯏꯔꯒ ꯀꯣꯟꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯣꯀꯣ ꯍꯥꯏꯗꯤ ꯇꯥꯏꯝꯗꯣ ꯄꯤꯗ꯭ꯔꯗꯤꯅꯦ ꯄꯣꯠꯇꯣ ꯂꯥꯁꯇꯤꯡ ꯑꯣꯏꯅꯕꯅꯤ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯃꯃꯥꯁ ꯀꯤꯠꯆꯟ ꯎꯁꯥ ꯂꯩꯃꯅ ꯍꯥꯏꯕ ꯄꯔꯚꯦꯁꯀꯤꯔꯥ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕ ꯑꯗꯨꯒꯒꯤ ꯉꯥꯉꯣꯝꯅ ꯍꯥꯏꯕ ꯄꯔꯚꯦꯁ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯕ꯭ꯂꯨ ꯌꯥꯎꯗꯦ ꯍꯥꯏꯌꯦ ꯄꯔꯚꯦꯁ ꯇꯧꯁꯟꯕꯤꯔꯝꯃꯣ ꯉꯥꯉꯣꯝ ꯑꯅꯤꯃꯥꯗ ꯑꯗꯨꯒ ꯑꯗꯨ 500ꯀꯤ ꯃꯆꯥꯏ ꯑꯍꯨꯝꯈꯛ ꯇꯧꯏ ꯃꯔꯨ ꯈꯔ ꯇꯣꯡꯕ ꯃꯆꯩ ꯑꯍꯨꯝ 500ꯀꯤ ꯑꯣ ꯃꯔꯨ ꯈꯔ ꯇꯣꯡꯉꯗꯤ 500ꯀꯤ ꯑꯍꯨꯝꯒ ꯇꯧꯋꯦꯕ ꯏꯁ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯏꯂꯤꯁꯥ ꯂꯩ ꯆꯥꯕꯅ ꯐꯔꯦ ꯑꯩꯅ ꯅꯍꯥꯟ ꯁꯦꯡꯅꯔꯛꯄꯗꯨꯅꯅꯦ ꯌꯥꯝ ꯀꯟꯅꯗꯤ ꯃꯔꯨꯗꯣ ꯇꯣꯡꯗ꯭ꯔꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯅꯧꯔꯛꯄꯗꯒꯤ ꯈꯔ ꯀꯟꯁꯤꯜꯂꯛꯄ ꯑꯃ ꯂꯩꯕꯅꯤꯅꯦ ꯑꯗꯨꯒꯤꯗꯣ ꯃꯣꯏ ꯀꯔꯤꯅꯣ ꯍꯥꯏꯗꯣ 3ꯇ ꯆꯅꯤ ꯍꯥꯏꯔ ꯆꯥꯝꯃ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯍꯧꯔꯦꯕ ꯑꯗꯨꯗꯒꯤ ꯕꯕꯥꯁꯅ ꯎꯁꯥ ꯂꯩꯃꯥ ꯕ꯭ꯂꯣꯛꯁ ꯍꯣꯏ ꯇꯧꯔꯛꯀꯦ ꯍꯥꯏꯕꯅꯤꯀꯣ ꯌꯣꯡꯆꯥꯛꯀꯤ ꯋꯥꯔꯤꯔꯣ ꯑꯩꯗꯤ ꯁꯥꯎꯟ ꯑꯣꯐꯅꯤ ꯑꯦꯁ ꯑꯇꯣꯞꯄꯗꯣ ꯁꯥꯔꯤ ꯁꯥꯎꯟ ꯑꯣꯐꯅꯤ ꯍꯥꯏ ꯍꯣꯏ ꯉꯥꯡꯉꯣꯝ ꯍꯥꯏꯔꯦꯀꯣ ꯃꯣꯔꯅꯤꯡ ꯉꯥꯉꯣꯝꯅ ꯆꯦꯇꯦꯁ ꯍꯥꯏꯅ ꯀꯧꯔꯛꯑꯦꯀꯣ ꯀꯩꯗꯧꯔꯒꯦ ꯆꯦꯇꯦꯁ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ
ꯏꯁ ꯑꯩ ꯉꯁꯥꯏ ꯕꯥꯔꯣ ꯀꯩꯅꯣꯗꯅꯤꯀꯣ ꯑꯌꯨꯛꯇ ꯍꯪꯒꯥꯝ ꯂꯩꯔꯛꯄ ꯍꯪꯒꯥꯝꯗꯨꯁꯨ ꯃꯩꯇꯩꯒꯤ ꯅꯠꯇꯦ ꯃꯌꯥꯡꯒꯤꯅꯤ ꯑꯗꯣ ꯊꯣꯡꯍꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯇꯟꯖꯥꯗꯨꯒ ꯑꯩꯅ ꯊꯣꯡꯅꯤꯡꯗ꯭ꯔꯕ ꯑꯗꯣ ꯅꯨꯡꯗꯥꯡꯁꯨ ꯑꯃꯨꯛ ꯊꯣꯡꯗ꯭ꯔꯒꯗꯤ ꯀꯔꯤ ꯐꯤꯕꯝꯗꯤ ꯑꯣꯏꯗꯣꯔꯤ ꯑꯌꯨꯛꯇꯤ ꯂꯩꯔꯛꯄ ꯍꯪꯒꯥꯝꯗꯣ ꯅꯨꯡꯗꯥꯡꯃꯨꯛ ꯊꯣꯡꯗ꯭ꯔꯗꯤ ꯃꯑꯣꯡ ꯆꯥꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒꯤꯗꯣ ꯑꯃꯨꯛꯀ ꯉꯥ ꯀꯩꯀꯩ ꯉꯥ ꯃꯆꯥ ꯈꯔꯒ ꯊꯣꯡꯉꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯉꯥꯡꯁꯤꯡꯅꯗꯤ ꯄꯥꯝꯕꯤꯔꯔꯣꯏꯅ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ 8:30 9 ꯇꯥꯔ ꯐꯥꯎꯗ ꯃꯦꯒꯤ ꯅꯨꯡꯒꯤ ꯑꯃ ꯑꯃ ꯊꯣꯡꯉ ꯆꯥꯕꯅꯤꯅ ꯇꯣꯛꯑ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯍꯥꯏꯅ ꯍꯪꯒꯥꯝꯗꯣ ꯈꯔ ꯊꯣꯡꯉꯦ ꯑꯗꯨꯒ ꯇꯧꯔꯦ ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯑꯥꯂꯨ ꯀꯩꯀꯩ ꯕꯖꯥꯔ ꯇꯧꯔꯦ ꯕꯕꯁꯀꯥꯅ ꯍꯥꯏꯔ ꯉꯥꯡꯉꯨꯅꯤ ꯃꯥꯅ ꯆꯦ ꯃꯣꯅꯤ ꯀꯥꯏꯅꯣ ꯆꯦ ꯃꯣꯅꯤ ꯍꯥꯏꯁꯤꯕꯨ ꯑꯣ ꯆꯠꯇꯦ ꯉꯁꯥꯏ ꯆꯦ ꯃꯣꯅꯤ ꯉꯥꯡꯉꯨꯝꯅꯤꯅꯦ ꯍꯦꯛꯇ ꯅꯣꯏ ꯑꯅꯤꯒꯤ ꯉꯥꯉꯣꯝꯁꯦ ꯃꯥꯟꯅꯃꯟꯈꯤꯅ ꯑꯩ ꯚꯥꯞ ꯃꯦꯟꯒ ꯇꯥꯗꯦ ꯆꯦ ꯇꯦꯁꯀꯁꯨ ꯆꯥꯒꯦ ꯉꯥꯉꯣꯝꯅ ꯆꯦ ꯃꯣꯅꯤ ꯀꯧꯔꯛꯑꯦ ꯎꯁꯥꯅ ꯃꯣꯅꯤ ꯋꯦꯜꯀꯝ ꯑꯩ ꯃꯣꯅꯤ ꯉꯥꯉꯣꯝꯅ ꯑꯣꯅꯤꯃꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯉꯥꯉꯣꯝꯅ ꯆꯦ ꯎꯁꯥ ꯑꯣꯅꯤꯃꯥꯅ ꯆꯦ ꯃꯣꯅꯤ ꯀꯨꯏꯔꯦ ꯎꯅꯗꯕ ꯑꯗꯩꯗꯤ ꯃꯣꯅꯤꯅ ꯃꯣꯅꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦꯅ ꯎꯁꯥꯅ ꯍꯪꯉꯛꯏꯕ ꯎꯁꯥꯅ ꯍꯥꯏꯕ ꯃꯣꯅꯤꯅ ꯍꯥꯏꯕ ꯑꯩ ꯂꯥꯏꯛꯒꯤꯅꯤ ꯑꯩ ꯇꯨꯝꯂꯒꯦ ꯑꯕꯨꯡꯉꯣ ꯁ꯭ꯀꯨꯜ ꯂꯩ ꯉꯥꯏꯈꯣꯍꯦ ꯑꯩꯁꯨꯅꯤ ꯂꯣꯏꯁꯟꯗꯣꯔꯝꯃꯤ ꯅꯪꯒꯤꯗꯤ ꯑꯕꯨꯡꯉꯣ ꯇꯧꯔꯝꯒꯅꯤ ꯑꯩꯒꯤꯗꯤ ꯑꯕꯨꯡꯉꯣ ꯏꯕꯦꯝꯃꯣ ꯆꯃꯝꯅꯤ ꯂꯥꯡꯅꯨ ꯑꯗꯨꯒꯩꯗꯤ ꯕꯕꯤꯁꯅ ꯍꯥꯏꯕ ꯆꯦ ꯍꯟꯗꯛꯀꯤ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯣ ꯇꯧꯔꯗꯤ ꯆꯤꯀꯦꯟ ꯆꯥꯎ ꯇꯧꯔꯛꯑꯣ ꯅꯪꯅ ꯈꯪ ꯄꯣꯟꯇꯦ ꯕꯕꯤꯁꯀꯤꯔꯥ ꯃꯨꯛꯕꯥꯡꯒ ꯇꯧꯕ ꯌꯥꯗ꯭ꯔꯤ ꯑꯩ ꯍꯅꯨꯕꯤ ꯐꯥꯔꯦ ꯃꯣꯅꯤ ꯑꯅꯤꯃꯥ ꯑꯩꯗꯤ ꯎꯏ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯀꯧꯔꯤ ꯅꯪ ꯇꯥꯗꯦ ꯑꯅꯤꯃꯥ ꯑꯩꯗꯤ ꯎꯏ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯀꯧꯔꯤ ꯅꯪ ꯇꯥꯗꯦ ꯍꯥꯏꯕ ꯎꯁꯥꯅ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯃꯣꯅꯤ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯃꯥꯅ ꯑꯃꯨꯛ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯍꯥꯏꯔꯤ ꯍꯧꯖꯤꯛꯄꯨ ꯇꯨꯝꯗꯣꯏꯕ ꯑꯣꯏꯔꯦ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕ ꯃꯤ ꯑꯃꯅꯕꯨ ꯑꯗꯨꯛꯌꯥꯝ ꯉꯟꯅ ꯇꯨꯝꯃꯣ ꯌꯥꯕ꯭ꯔꯣ ꯃꯣꯅꯤ ꯉꯥꯉꯣꯝꯅ ꯀꯣꯕꯤ ꯃꯁꯣꯏ ꯆꯝꯊꯣꯡ ꯆꯦ ꯎꯁꯥ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯑꯩꯈꯣꯏꯕꯨ ꯁꯨꯝ ꯇꯥꯖꯗ꯭ꯔꯤꯅꯦ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯂꯩꯌꯦꯅ ꯇꯥꯏ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯦꯅꯦ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯁꯦ ꯀꯔꯤ ꯄꯣꯠꯅꯣꯕ ꯉꯥꯉꯣꯝꯅ ꯍꯥꯏꯕ ꯆꯦ ꯃꯣꯅꯤ ꯑꯩ ꯇꯥꯗꯦ ꯑꯗꯨꯅꯅꯤ ꯃꯃꯥꯅ ꯍꯥꯏꯕ ꯕꯕꯤꯁꯀꯤꯔꯥ ꯖꯣꯏꯟ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯌꯦꯀꯣ ꯀꯣꯃꯦꯟꯕꯨ ꯂꯩꯔꯝꯃꯗꯤ ꯕꯕꯤꯁꯀꯤꯔꯥꯅ ꯑꯍꯤꯡ ꯔꯝꯖꯥꯟ ꯑꯖꯥꯟ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯑꯅꯤ ꯂꯣꯏꯅ ꯎꯁꯥꯅ ꯍꯥꯏꯕ ꯃꯣꯅꯤ ꯀꯣꯕꯤ ꯃꯁꯣꯏꯇ ꯅꯪꯕꯨ ꯀꯣꯕꯤ ꯃꯁꯣꯏꯇ ꯆꯥꯅ ꯂꯩꯔꯕ ꯍꯥꯏꯅꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯕꯕꯤꯁꯀꯤꯔꯥꯅ ꯍꯣꯏ ꯍꯣꯏ ꯔꯤꯇꯥꯔꯟ ꯇꯧꯔꯛꯀꯦ ꯃꯃꯥ ꯀꯤꯠꯆꯟ ꯑꯗꯩꯗꯤ ꯃꯣꯅꯤꯅ ꯍꯥꯏꯕ ꯆꯦ ꯎꯁꯥ ꯗꯤꯃꯥꯄꯨꯔꯗ ꯂꯩꯔꯛꯄꯗꯨꯅ ꯆꯠꯊꯣꯛꯂꯤꯅꯤ ꯌꯥꯡꯅ ꯑꯣ ꯗꯤꯃꯥꯄꯨꯔꯗꯤ ꯂꯩꯔꯣ ꯍꯣꯏꯅꯦ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯗꯣ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯣꯅꯤ ꯉꯥꯉꯣꯝꯅ ꯃꯃꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯥꯡꯅꯔꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯑꯣꯏꯗꯤ ꯌꯥꯔꯦꯗꯅ ꯑꯕꯨꯡꯉꯣ ꯀꯩ ꯀꯔꯥꯗꯨꯁꯨ ꯂꯣꯏ ꯌꯥꯏꯑꯕ ꯅꯣꯏꯕꯨ ꯑꯕꯨꯡꯉꯣꯒꯤ ꯁ꯭ꯀꯨꯜ ꯂꯩ ꯍꯥꯏꯔꯒ ꯙꯝ ꯂꯥꯎꯅ ꯃꯣꯟꯗ ꯍꯥꯏꯗꯣꯛꯑꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯕꯅꯦ ꯇꯨꯝꯄꯣꯟꯇꯦꯕ ꯀꯩꯁꯨ ꯑꯩꯗꯤ ꯕꯥꯔꯣ 1 ꯐꯥꯎ ꯁꯨꯝ ꯑꯣꯠꯇꯅ ꯂꯩ ꯃꯣꯏ ꯇꯨꯝꯈ꯭ꯔꯒ ꯑꯩꯅ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯅ ꯎꯁꯥꯅ ꯍꯥꯏꯕ ꯍꯥꯎꯕꯅꯤ ꯃꯣꯅꯤ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ ꯄꯥꯔꯕꯤꯁ ꯁꯞ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯀꯣꯃꯦꯟ ꯊꯅꯝꯕꯅꯤ ꯑꯩꯁ ꯇꯧꯖꯔꯛꯑꯅꯤ ꯃꯥ ꯉꯁꯤ ꯑꯍꯤꯡ ꯀꯝꯄ꯭ꯌꯨꯇꯔ ꯄꯥꯏꯅ ꯂꯣꯏ ꯃꯦꯠꯈꯥꯏꯖꯔꯛꯑꯅꯤ ꯃꯥ ꯑꯣꯅꯤꯃꯥꯅ ꯍꯥꯏꯕ ꯆꯦ ꯎꯁꯥ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯂꯣꯏꯔꯝꯗꯥꯏꯗ ꯏꯆꯥꯅꯨꯄꯤꯅ ꯃꯊꯤ ꯐꯥꯏ ꯍꯥꯏꯔꯒꯦ ꯃꯨꯛꯕꯥꯡ ꯐꯦꯜ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯑꯗꯨꯅꯦꯕ ꯑꯗꯨꯒꯕꯨ ꯑꯩꯅ ꯑꯩꯁꯨꯅꯤ ꯑꯗꯨꯅꯅꯤ ꯑꯣꯅꯤꯃꯥ ꯁꯤꯒꯕꯨ ꯇꯧꯅꯤꯡꯉꯤꯕ ꯃꯨꯛꯕꯥꯡꯗꯣ ꯄ꯭ꯔꯣꯐꯦꯁꯀꯤꯔꯥꯅ ꯑꯩꯕꯨ ꯃꯨꯛꯕꯥꯡ ꯇꯧꯔꯣꯕ ꯍꯥꯏ ꯁꯤ ꯃꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯄꯥꯔꯚꯦꯁꯀꯤꯔꯥ ꯍꯥꯏꯔꯦꯀꯣ ꯎꯁꯥꯅ ꯍꯥꯏꯕ ꯀꯩꯅꯣ ꯈꯨꯠꯀ ꯍꯥꯏꯒꯠꯂꯛꯏꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯃꯥꯏꯁꯤꯕꯨ ꯍꯥꯏꯔꯛꯈꯤꯒꯦ ꯍꯣ ꯑꯩꯅꯒ ꯈꯔ ꯑꯣꯅꯤꯃꯥꯅ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦꯕꯣ ꯀꯣꯕꯤ ꯃꯁꯣꯏ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯅ ꯌꯣꯜꯍꯧꯋꯦꯕ ꯃꯅꯤꯄꯨꯔꯗꯅꯦ ꯀꯔꯤꯅꯣ ꯅꯣꯏꯅ
ꯐꯨꯜ ꯀꯣꯕꯤꯒꯤ ꯃꯀꯣꯛꯇꯨꯔ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯑꯗꯣ ꯒꯣꯄ꯭ꯔꯣ ꯍꯦꯔꯣ ꯀꯩꯅꯣ ꯒꯣꯄ꯭ꯔꯣ ꯍꯦꯔꯣ ꯍꯥꯏꯗꯤ ꯇꯦꯟꯗꯣ ꯑꯗꯣ ꯂꯩꯔꯒ ꯅꯝꯃꯣ ꯀꯨꯏꯅ ꯌꯨꯇꯨꯞ ꯇꯧꯗꯣꯏꯅꯤ ꯅꯆꯦ ꯀꯩꯅꯣ ꯒꯣꯄ꯭ꯔꯣ ꯍꯦꯔꯣ ꯍꯥꯏꯁꯤꯕꯣ ꯒꯣꯄ꯭ꯔꯣ ꯍꯦꯔꯣ ꯇꯦꯟꯗ ꯑꯗꯣ ꯂꯩꯔꯒ ꯅꯝꯃꯣ ꯀꯨꯏꯅ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯃꯣꯅꯤ ꯉꯥꯡꯉꯣꯝꯅ ꯃꯥ ꯍꯥꯏꯅ ꯅꯣꯛꯑꯦ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯎꯁꯥ ꯂꯩꯃꯅ ꯀꯩꯅꯣ ꯃꯤꯅ ꯃꯨꯛꯕꯥꯡꯒ ꯇꯧꯅꯤ ꯏꯕꯣ ꯌꯣꯠꯁꯔꯥꯒ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯎꯁꯥ ꯂꯩꯃꯅ ꯈꯗꯥꯡ ꯃꯦꯠꯈ꯭ꯔꯦ ꯑꯗꯩ ꯉꯥꯉꯣꯝ ꯑꯃꯅ ꯃꯊꯤ ꯆꯥꯝꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯒꯠꯂꯛꯂꯦ ꯇꯧꯔꯨꯔꯅꯨ ꯃꯨꯛꯕꯥꯡꯒ ꯑꯗꯨꯒꯅꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯅꯆꯥ ꯅꯆꯥ ꯍꯥꯟꯅ ꯍꯣꯠꯅꯧ ꯅꯣꯏ ꯃꯣꯅꯤ ꯉꯥꯡꯉꯣꯝꯅ ꯆꯦ ꯎꯁꯥ ꯌꯥꯝ ꯍꯥꯎꯋꯤ ꯃꯤꯒꯤ ꯃꯊꯤ ꯐꯥꯏꯉꯩꯗ ꯅꯪ ꯑꯃꯨꯛ ꯍꯥꯎꯔꯛꯏꯔꯥ ꯅꯈꯣ ꯃꯃꯥꯅ ꯍꯥꯏꯕ ꯉꯁꯤ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯔꯦ ꯍꯥꯏꯅꯈ꯭ꯔꯦ ꯀꯣꯕꯤ ꯃꯁꯣꯏ ꯀꯥꯏꯅ ꯃꯌꯥꯝ ꯍꯥꯏꯅꯈ꯭ꯔꯦ ꯃꯣꯅꯤ ꯉꯥꯉꯣꯝꯅ ꯑꯩꯁꯨꯅꯤ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯄꯦꯟꯗꯤꯡ ꯂꯩꯕ ꯌꯦꯡꯒꯗꯕ ꯃꯣꯅꯤ ꯉꯥꯉꯣꯝꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯍꯦꯛꯇꯃꯛ ꯀꯣꯃꯦꯟ ꯑꯣꯐ ꯍꯥꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯗꯩ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯨ ꯊꯣꯟꯗ ꯐꯝꯃꯒ ꯇꯧꯔꯛꯎ ꯌꯦꯡꯒꯦ ꯀꯩꯅꯣꯗꯣ ꯅꯪꯒꯤ ꯃꯨꯛꯕꯥꯡꯗꯣ ꯑꯉꯥꯡꯁꯤꯡ ꯌꯥꯎꯗꯕꯤꯗꯅꯦ ꯅꯪ ꯅꯇꯣꯝꯇ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯇꯧꯔꯛꯎ ꯌꯦꯡꯁꯤ ꯑꯝꯇꯪ ꯃꯣꯅꯤ ꯊꯣꯔꯥ ꯁꯥ ꯍꯤꯝꯃꯠ ꯗꯦꯈꯥꯎ ꯑꯦꯛꯗꯝ ꯅꯇꯣꯟꯇ ꯚꯥꯏꯔꯦꯜ ꯃꯨꯛꯕꯥꯡ ꯇꯧꯊꯣꯔꯛꯎ ꯌꯦꯡꯒꯦ ꯄꯔꯚꯦꯁ ꯀꯤꯔꯟꯅ ꯍꯣꯏ ꯍꯣꯏ ꯁꯔꯐ ꯇꯧꯔꯝꯕ ꯁꯤꯡ ꯀꯣꯃꯦꯟ ꯊꯅꯝꯃꯣ ꯑꯩꯅ ꯔꯤꯇꯥꯔꯟ ꯑꯅꯤ ꯍꯜꯂꯛꯀꯦ ꯍꯥꯏꯁꯦ ꯎꯔꯕ ꯑꯅꯤ ꯍꯜꯂꯛꯀꯦ ꯍꯥꯏꯁꯦ ꯅꯣꯏꯅ ꯑꯃ ꯇꯧꯔꯛꯄꯗ ꯃꯣꯏꯅ ꯑꯅꯤ ꯑꯅꯤ ꯃꯥꯅ ꯑꯅꯤ ꯑꯅꯤ ꯍꯜꯂꯛꯀꯦ ꯍꯥꯏꯅꯤꯀꯣ ꯑꯩꯒꯤꯗꯤ ꯑꯃ ꯇꯧꯔꯛꯄꯗ ꯑꯅꯤ ꯇꯧꯔꯛꯀꯦ ꯎꯔꯕ ꯃꯥꯅ ꯑꯅꯤ ꯑꯅꯤ ꯍꯜꯂꯛꯀꯦ ꯍꯥꯏꯌꯦ ꯎꯁꯥ ꯂꯩꯃꯁꯦ ꯈꯗꯥꯡꯗ ꯃꯦꯠꯂꯦꯍꯦ ꯅꯈꯣ ꯑꯗꯩ ꯉꯥꯉꯣꯝ ꯃꯅꯤꯃꯥꯅ ꯄꯔꯚꯦꯁ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕ ꯍꯣꯏ ꯄꯔꯚꯦꯁ ꯃꯥꯏꯁꯤꯗꯗꯤ ꯕ꯭ꯂꯨ ꯂꯩꯇꯦꯀꯣ ꯅꯪꯅ ꯈꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯥꯏꯁꯤꯗ ꯗꯁꯥ ꯀꯣꯛꯅꯕ ꯄꯔꯚꯦꯁ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯗꯤ ꯀꯣꯕꯤ ꯍꯦꯛꯂꯛꯄ ꯇꯨꯡꯗ ꯃꯀꯣꯛ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗꯩ ꯁꯧꯒꯠꯂꯛꯄ ꯃꯅꯥꯗꯣ ꯑꯗꯨꯅꯤ ꯀꯩꯅꯣꯔꯥꯏꯕ ꯑꯩ ꯍꯥꯏꯗꯤ ꯀꯩꯅꯣꯕ ꯑꯗꯨꯕꯨ ꯀꯣꯂꯤꯐ꯭ꯂꯥꯋꯔꯔ ꯀꯦꯕꯦꯖꯂ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯁꯦ ꯑꯩꯁꯨ ꯚꯥꯞ ꯃꯦꯟ ꯇꯥꯗꯦꯕ ꯃꯃꯥꯅ ꯍꯥꯏꯕ ꯑꯣꯀꯦ ꯄꯔꯚꯦꯁꯀꯤꯔꯥ ꯁꯣꯝꯅ ꯍꯥꯏꯕ ꯀꯅꯥꯅꯣ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯣ ꯋꯥꯏꯇꯤ ꯄꯥꯏꯔꯒ ꯃꯣꯅꯤ ꯉꯥꯉꯣꯝ ꯇꯨꯝꯃꯒꯦ ꯑꯕꯨꯡꯉꯣꯒꯤ ꯁ꯭ꯀꯨꯜ ꯂꯩ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯂꯩꯇꯕꯗꯣ ꯉꯥꯏꯔꯤꯅꯦ ꯁꯥꯊꯤꯅ ꯂꯩꯈ꯭ꯔꯄꯣꯠꯅꯤ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯒꯤ ꯁ꯭ꯀꯨꯜꯒ ꯑꯩꯈꯣꯏꯗꯤ ꯁ꯭ꯀꯨꯜ ꯀꯥꯕꯋꯣ ꯃꯊꯤ ꯇꯤꯁꯟꯕꯋꯣ ꯌꯥꯝ ꯌꯥꯎꯔꯤꯖꯥꯠꯅꯤ ꯎꯁꯥ ꯂꯩꯃ ꯑꯗꯩꯗꯤ ꯎꯁꯥ ꯂꯩꯃ ꯈꯗꯥꯡ ꯃꯦꯠꯄꯗꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯃꯤꯇꯥ ꯋꯥꯏ 999 ꯂꯥꯛꯗꯥꯟ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏ ꯂꯥꯏꯔꯤꯛꯀ ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯏꯇꯥ ꯈꯔ ꯃꯥꯏꯅꯥꯁ ꯇꯧꯊꯣꯛꯑꯣ ꯌꯥꯝꯃꯟꯗꯅ ꯁꯤꯗꯤ ꯄꯣꯛꯈꯥꯏꯈꯤꯕ ꯇꯥꯔꯦ ꯑꯦꯜꯕꯤꯒꯁꯦ ꯑꯩꯁꯨ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯍꯥꯏꯐꯦꯠꯇꯪ ꯀꯥꯞꯁꯟꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯐꯨꯅꯅ ꯁꯤꯗꯣꯔꯦ ꯈꯪꯕ꯭ꯔꯥ ꯏꯟꯇꯔꯅꯦꯠ ꯀꯩꯅꯣ ꯗꯇꯥ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯠꯅꯕꯗ ꯂꯥꯟꯅꯤ ꯍꯧꯅꯔꯤꯁꯦ ꯅꯪꯗꯤ ꯅꯪꯅ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯒ ꯃꯃꯥꯅ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯒ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯌꯥꯔꯣꯏꯗ꯭ꯔꯥꯒ ꯍꯥꯏꯄꯣꯅꯦ ꯄꯔꯚꯦꯁꯀꯤꯔꯅ ꯒꯣꯄ꯭ꯔꯣ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯅꯤ ꯌꯦꯡꯉꯣ ꯂꯥꯏꯚ ꯂꯣꯏꯕꯒ ꯆꯦ ꯁꯥꯔꯆ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯒꯣ ꯄ꯭ꯔꯣ ꯑꯣ GO ꯃꯌꯥꯝꯁꯨ ꯌꯦꯡꯉꯨꯀꯣ ꯁꯔꯁ ꯇꯧꯔꯒ ꯒꯣ ꯄ꯭ꯔꯣ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯅꯤ ꯍꯥꯏꯕ ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯃꯣꯅꯤ ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯗ꯭ꯔꯕꯣ ꯑꯩꯅ ꯂꯥꯛꯄꯗ ꯂꯩꯔꯝꯗꯦ ꯇꯧꯏ ꯃꯣꯅꯤꯒꯤ ꯉꯁꯤ ꯇꯧꯏ ꯃꯥꯅꯦ ꯑꯩꯅꯗꯤ ꯉꯁꯤ ꯊꯦꯡꯅꯍꯧꯋꯤꯀꯣ ꯉꯔꯥꯡꯗꯤ ꯊꯦꯡꯅꯗꯦ ꯉꯥꯉꯣꯝ ꯃꯅꯤꯃꯥꯅ
ꯀꯣꯃꯦꯟ ꯑꯣꯐ ꯂꯩ ꯆꯦ ꯃꯣꯅꯤꯒꯤ ꯀꯣꯃꯦꯟ ꯑꯣꯐ ꯂꯩꯔꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯑꯃꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯥ ꯍꯌꯦꯡ ꯁꯨꯝ ꯂꯥꯛꯄꯤꯌꯨ ꯑꯗ ꯃꯣꯔꯅꯤꯡꯉꯥꯉꯣꯝ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯅꯪ ꯑꯝꯇꯪ ꯅꯊꯟꯇ ꯐꯝꯃꯒ ꯅꯇꯣꯝꯇ ꯐꯝꯃꯒ ꯑꯝꯇꯪ ꯃꯨꯛꯕꯥꯡ ꯑꯝꯇꯪ ꯇꯧꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯦ ꯍꯥꯏꯕꯗꯤ ꯐꯣꯀꯁꯇꯣ ꯅꯪꯉꯣꯟꯗ ꯈꯛꯇꯪ ꯑꯝꯇꯪ ꯇꯧꯔꯒ ꯌꯦꯡꯒꯦꯕ ꯑꯁꯦꯡꯕꯩꯅꯤ ꯃꯣꯔꯅꯤꯡꯉꯥꯉꯣꯝ ꯑꯝꯇꯪꯗꯤ ꯌꯦꯡꯒꯦ ꯑꯦꯅꯤ ꯍꯤꯟꯖꯥꯡꯁꯨ ꯑꯣꯏꯁꯅꯨ ꯆꯝꯊꯣꯡꯂ ꯀꯥꯡꯁꯣꯏꯔ ꯇꯉꯥ ꯀꯥꯟꯖꯤꯔ ꯀꯔꯤꯅꯣ ꯁꯥꯁꯨ ꯑꯣꯏꯁꯅꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯪꯅ ꯆꯥꯕꯗꯣ ꯒꯤꯠ ꯒꯤꯠ ꯅꯝꯕꯗꯣ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯃꯣꯅꯤ ꯍꯥꯏꯅ ꯃꯣꯔꯅꯤꯡꯉꯥꯉꯣꯝꯅ ꯑꯅꯤꯃꯥ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯟ ꯑꯣꯐ ꯑꯗꯨꯝ ꯇꯧꯅ ꯂꯩ ꯈꯪꯗꯦ ꯑꯗꯣ ꯑꯉꯥꯡ ꯌꯥꯎꯕꯩꯔ ꯀꯩꯗꯧꯏ ꯃꯣꯏꯗꯨꯕꯨ ꯈꯪꯗꯦ ꯎꯁꯥ ꯂꯩꯃ ꯈꯗꯥꯡ ꯃꯦꯟ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯥꯏꯁꯦ ꯃꯈꯣꯟꯒ ꯇꯥꯍꯟꯗꯕꯤꯗ ꯌꯨꯝꯒꯤ ꯃꯤꯅ ꯆꯩꯔ ꯅꯥꯏꯅ ꯑꯗꯨꯝ ꯈꯗꯥꯡ ꯃꯦꯠꯂꯤꯅꯦ ꯃꯥꯏꯁꯦ ꯍꯔꯤꯁꯀꯤꯔꯥꯅ ꯅꯠꯇꯦ ꯀꯣꯕꯤ ꯐꯨꯜꯗꯣ ꯑꯗꯨꯒꯤ ꯃꯀꯣꯛ ꯇꯥꯏ ꯁꯧꯒꯠꯂꯛꯄꯗꯣ ꯑꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯣꯠꯁꯤꯗꯤ ꯃꯑꯣꯡ ꯆꯥꯗꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯄꯣꯠ ꯑꯝꯇꯪ ꯊꯥꯔꯁꯨ ꯊꯣꯠ ꯊꯣꯠ ꯂꯥꯎꯅ ꯍꯦꯛꯇ ꯐꯖꯕꯅꯦꯕ ꯑꯗꯨ ꯃꯣꯅꯤꯅ ꯍꯥꯏꯕ ꯇꯨꯝꯃꯣ ꯌꯥꯗꯦ ꯑꯩꯒ ꯃꯥꯒ ꯇꯅꯤꯅ ꯆꯦ ꯇꯦꯁꯇꯨꯅꯅꯤ ꯇꯨꯝꯖꯅꯤ ꯉꯥꯏꯈꯣ ꯃꯩꯒ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯂꯒ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯑꯩꯁꯨ ꯂꯣꯏꯖꯗ꯭ꯔꯣꯃꯤꯅꯦꯍꯦ ꯑꯩ ꯅꯪꯒꯤꯗꯤ ꯋꯥꯔꯤ ꯇꯣꯛꯈ꯭ꯔꯣ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯍꯧꯖꯤꯛ ꯕꯦꯛ ꯄꯁꯟꯗꯅ ꯐꯖꯅ ꯇꯧ ꯔꯦꯗꯤ ꯑꯣꯏꯈ꯭ꯔꯦ ꯃꯥꯁꯦ ꯀꯥꯏꯗ ꯆꯠꯇꯣꯔꯤꯃꯦꯅ ꯐꯩ ꯐꯩ ꯀꯞꯁꯟꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯩ ꯉꯥꯉꯣꯝ ꯃꯥꯅ ꯃꯊꯤ ꯆꯥꯝꯕ ꯆꯠꯂꯨꯕꯅꯤꯅ ꯃꯨꯛꯕꯥꯡ ꯄꯨꯡ ꯐꯥꯍꯧꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯞꯂꯅꯤ ꯑꯉꯥꯡ ꯂꯩꯔꯗꯤ ꯊꯤ ꯃꯔꯛꯇ ꯆꯥꯛ ꯆꯥꯕ ꯇꯥꯏ ꯎꯄꯥꯏꯒ ꯂꯩꯇꯦꯍꯦ ꯑꯩꯁꯨꯅꯦ ꯀꯣꯠꯇꯣ ꯀꯌꯥ ꯏꯕꯦꯝꯃ ꯊꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯉꯩꯗ ꯏꯊꯛꯇꯒ ꯆꯣꯡꯈꯠꯂꯛꯇꯅ ꯑꯗꯨꯅ ꯑꯩ ꯇꯟꯅ ꯇꯣꯛꯑꯣ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯍꯥꯟꯅ ꯄꯤꯖꯅ ꯇꯧꯊꯣꯛ ꯄꯨꯝꯅꯃꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯑꯩꯁꯦ ꯇꯨꯃꯤꯟꯅꯒ ꯇꯧꯖꯔꯤ ꯍꯨꯔꯥꯜꯂꯒ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯇꯧꯕ ꯍꯥꯏꯗꯨꯅꯦ ꯑꯩꯅ ꯇꯧꯈꯤ ꯃꯌꯥꯝꯗꯣ ꯑꯩ ꯑꯋꯥꯕ ꯍꯧꯖꯤꯛꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯣ ꯑꯩ ꯂꯣꯏꯅ ꯂꯩ ꯚꯤꯗꯤꯑꯣ ꯅꯝꯒꯗꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯔꯦꯗꯤ ꯂꯣꯏ ꯂꯩ ꯑꯩ ꯆꯥꯟꯁ ꯌꯦꯡꯕ ꯍꯣꯠꯅꯕꯗ ꯌꯥꯗꯦꯕ ꯃꯣꯔꯅꯤꯡꯉꯥꯉꯣꯝꯅ ꯌꯥꯔꯦ ꯑꯣꯅꯤꯃꯥ ꯍꯣꯏ ꯇꯨꯝꯃꯝꯗꯥꯏꯁꯤꯒ ꯃꯥꯅ ꯊꯤ ꯍꯥꯏꯕꯅꯦ ꯀꯔꯤ ꯍꯥꯏꯕꯅꯦ ꯍꯥꯏꯔꯛꯄꯁꯤꯒ ꯎꯁꯥꯅ ꯍꯥꯏꯕ ꯑꯩꯅ ꯆꯪꯕꯗ ꯃꯣꯅꯤ ꯂꯣꯏꯅ ꯂꯩꯔꯝꯃꯦ ꯂꯥꯏꯛ ꯇꯧꯔꯝꯕꯅꯤ ꯍꯣꯏꯅꯦ ꯄꯨꯡ 8 ꯍꯥꯏꯗꯤ ꯌꯦꯡꯀꯣ ꯁꯟꯙꯥꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯁꯨꯝ ꯑꯣꯏꯕꯅꯤ ꯁꯨꯝ ꯎꯔꯤ ꯎꯔꯥ ꯎꯔꯥ ꯇꯧꯔꯤꯉꯩꯗ 8:30 ꯅꯤꯄꯥꯟꯁꯦ ꯇꯥꯔ ꯍꯦꯛꯇ ꯂꯩꯔꯝꯕꯅꯦꯕ ꯈꯪꯍꯧꯗꯕꯅꯤ ꯑꯗꯩꯗꯤ ꯏꯇꯥ ꯃꯣꯃꯤꯇꯥꯒꯤ ꯑꯃꯨꯛ ꯍꯧ ꯂꯩꯔꯝꯃꯤ ꯍꯥꯏꯗꯤ ꯈꯪꯍꯧꯗꯦ ꯇꯟꯖꯥꯗꯨꯒꯗꯤ ꯏꯇꯥ ꯃꯣꯃꯤꯇꯥꯒꯤ ꯇꯧꯔꯤꯕ ꯃꯇꯥꯡꯗꯨꯗꯤ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯉꯒꯦ ꯀꯥꯏ ꯇꯧꯗꯅ ꯔꯦꯗꯤ ꯑꯣꯏꯗꯅ ꯃꯍꯥ ꯂꯥꯝ ꯊꯣꯛꯄ ꯃꯇꯥꯡꯅꯦꯕ ꯑꯗꯨꯒꯩꯗꯨꯒ ꯃꯣꯔꯅꯤꯡꯉꯥꯉꯣꯝꯒꯤꯁꯨ ꯇꯧꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨꯅꯤꯕ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ ꯅꯠꯇꯦ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯩ ꯅꯣꯡꯃ ꯎꯠꯂꯛꯀꯦ ꯚꯤꯗꯤꯑꯣ ꯑꯗꯨꯅꯤ ꯇꯣꯉꯥꯟꯅ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯅ ꯄꯣꯠ ꯑꯃ ꯂꯩꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯅꯍꯥꯟꯁꯨ ꯆꯠꯂꯒ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯍꯥꯏꯕ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯅ ꯄꯣꯠ ꯑꯃ ꯇꯣꯉꯥꯟꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯣꯏꯅ ꯍꯥꯏꯔꯤꯅꯣ ꯀꯔꯤꯅꯣ ꯅꯠꯇꯦ ꯐꯨꯜ ꯀꯣꯕꯤ ꯍꯥꯏꯕꯗꯤꯅꯦ ꯀꯣꯂꯤꯐ꯭ꯂꯥꯋꯔ ꯇꯨꯒꯤ ꯃꯈꯣꯛꯂꯥ ꯅꯠꯇ꯭ꯔꯒꯅ ꯀꯦꯕꯦꯖ ꯍꯥꯏꯕꯗꯨꯒꯤ ꯃꯈꯣꯛꯂ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯕꯨ ꯑꯗꯨꯇꯕꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯂꯥꯛꯑꯦ ꯃꯤ ꯇꯣꯉꯥꯟꯅ ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯔꯤ ꯄꯣꯠꯇꯨꯕꯨ ꯐꯨꯜ ꯀꯣꯕꯤꯒꯤ ꯃꯤꯒꯤ ꯃꯈꯣꯛꯇꯣ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕ ꯎꯁꯥ ꯂꯩꯃꯅ ꯑꯩꯅ ꯆꯪꯕꯗ ꯃꯣꯅꯤ ꯂꯣꯏꯅ ꯂꯩꯔꯝꯃꯦ ꯂꯥꯏꯛ ꯇꯧꯔꯝꯕꯅꯤ ꯑꯣ ꯏꯇꯥ ꯃꯣꯃꯤꯇꯥꯅ ꯍꯥꯏꯕ ꯒꯣ ꯄ꯭ꯔꯣ ꯀꯦꯃꯦꯔꯥ ꯂꯥꯏꯔꯦꯟ ꯃꯃꯤꯠꯅꯒ ꯁꯤꯖꯤꯟꯅꯕꯗꯣ ꯑꯣ ꯁꯤꯕꯩ ꯋꯥꯔꯤꯅꯤ ꯀꯩ ꯋꯥꯅꯣꯅꯦ ꯅꯣꯡꯐꯥꯗꯣꯛꯀ ꯈꯨꯠꯇ ꯇꯥꯍꯧꯕ ꯂꯥꯏꯔꯦꯟ ꯃꯃꯤꯠꯅ ꯀꯦꯃꯦꯔꯥ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯉꯥꯉꯣꯝꯃꯅ ꯆꯦ ꯃꯣꯅꯤ ꯑꯩꯒꯤꯁꯨ ꯀꯣꯃꯦꯟ ꯑꯣꯐ ꯑꯣꯟ ꯌꯥꯝ ꯇꯧꯈꯤ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯑꯃꯗ
ꯑꯩꯅ ꯈꯪꯖꯕꯗꯗꯤ ꯑꯩꯅ ꯍꯦꯛ ꯚꯤꯗꯤꯑꯣ ꯇꯧꯕꯗ ꯀꯣꯃꯦꯟ ꯑꯣꯐ ꯑꯣꯏꯔ ꯑꯉꯥꯡꯕꯨ ꯍꯦꯛ ꯌꯥꯎꯔꯕ ꯀꯣ ꯑꯉꯥꯡ ꯑꯄꯤꯛꯄ ꯌꯥꯎꯔꯁꯨ ꯈꯤꯇꯪ ꯆꯥꯎꯕ ꯆꯍꯤ 8 - 9ꯒꯤ ꯌꯥꯎꯔꯁꯨꯅꯦ ꯍꯦꯛꯇ ꯀꯣꯃꯦꯟ ꯑꯣꯐ ꯑꯣꯏꯈꯤ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯎꯁꯥꯅ ꯍꯥꯏꯕ ꯆꯥꯂꯨꯛ ꯃꯄꯥꯟꯗ ꯃꯊꯤ ꯐꯥꯏꯕꯒ ꯌꯥꯎꯔꯛꯄꯅꯤ ꯃꯥ ꯖꯥꯠ ꯖꯥꯠꯅꯤꯅꯦ ꯅꯨꯃꯤꯠ ꯇꯥꯕꯥꯏꯅ ꯃꯣꯅꯤꯒꯤ ꯀꯣꯃꯦꯟ ꯄꯤꯕ ꯌꯥꯔꯤꯗꯨꯗꯤ ꯍꯧꯖꯤꯛ ꯏꯇꯥꯗꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯝꯕꯁꯨ ꯈꯪꯗꯦꯀꯣ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯌꯥꯔꯝꯗꯦ ꯑꯗꯨꯏꯗꯤ ꯕꯤꯁꯀꯤꯔꯥꯅ ꯉꯥꯡꯉꯝꯃꯅꯤ ꯃꯥ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯖꯈ꯭ꯔꯦ ꯍꯥꯏ ꯑꯅꯤꯃꯥ ꯅꯪ ꯊꯦꯡꯅꯔꯗꯤ ꯀꯃꯦꯟ ꯍꯜꯂꯛꯑꯣ ꯆꯨꯔꯥꯟꯕꯥꯏ ꯆꯨꯔꯥꯟꯕꯥꯏ ꯑꯩ ꯏꯆꯦ ꯀꯧꯒꯗ꯭ꯔꯥ ꯃꯃꯥ ꯀꯧꯒꯗ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯍꯦꯜꯂꯣ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯊꯥꯒꯠꯆꯔꯤ ꯆꯨꯔꯥꯟꯕꯥꯏ ꯏꯆꯦ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯗꯤ ꯂꯥꯛꯄꯤꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗ꯭ꯔꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯨꯔꯥꯟꯕꯥꯏ ꯃꯪꯁꯥ ꯇꯥꯕꯝ ꯍꯥꯏꯕꯁꯦ ꯈꯪꯕꯤꯕ꯭ꯔꯣ ꯂꯥꯛꯄꯤꯔꯤꯁꯦ ꯃꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯕꯤꯔꯁꯤ ꯀꯣ ꯑꯗꯨ ꯉꯥꯉꯣꯝ ꯑꯅꯤꯃꯥꯅ ꯊꯦꯡꯀ꯭ꯌꯨ ꯄꯔꯄꯦꯁ ꯔꯤꯇꯥꯔꯟ ꯇꯧꯖꯔꯛꯀꯦ ꯍꯌꯦꯡ ꯀꯣ ꯕꯤꯁꯀꯤꯔꯥꯅ ꯍꯣꯏ ꯍꯣꯏ ꯉꯥꯉꯣꯝ ꯑꯗꯒꯤ ꯃꯃꯤꯇꯥꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯕꯤ ꯃꯁꯣꯏ ꯍꯦꯛꯄ ꯊꯣꯡꯕ ꯌꯥꯎꯕꯅꯤ ꯍꯣꯏꯑꯕ ꯑꯗꯨ ꯌꯥꯎꯋꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯅꯦꯕ ꯑꯩꯅ ꯇꯔꯛꯀ ꯇꯧꯔꯛꯏꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒ ꯏꯆꯦꯒꯗ ꯅꯣꯏꯅ ꯑꯩꯅ ꯍꯥꯏꯕ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯅ ꯄꯣꯠ ꯑꯃꯈꯛ ꯂꯩꯌꯦ ꯃꯣꯏ ꯐꯨꯜ ꯀꯣꯕꯤꯅꯤꯃꯨꯛ ꯍꯥꯏ ꯕꯟꯙꯥ ꯀꯣꯕꯤꯅꯤꯃꯨꯛ ꯍꯥꯏ ꯁꯤꯒꯤ ꯇꯔꯀꯅꯦꯕ ꯇꯧꯅꯩꯁꯦ ꯃꯅꯤ ꯉꯥꯉꯣꯝꯅ ꯆꯦ ꯁꯨꯕꯥ ꯀꯤꯠꯆꯦꯟꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯝꯕ ꯂꯣꯏꯍꯧꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯉꯣꯟꯗ ꯏꯕꯣꯅ ꯀꯔꯝ ꯀꯥꯟꯗ ꯐꯨꯜ ꯋꯥꯁ ꯇꯧꯔꯤꯅꯣ ꯍꯥꯏ ꯂꯣꯏꯍꯧꯗ꯭ꯔꯦ ꯏꯕꯣꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯕꯣ ꯍꯥꯏ ꯀꯅꯥꯅꯣ ꯀꯔꯝ ꯀꯥꯟꯗ ꯐꯨꯜꯋꯥꯁ ꯇꯧꯔꯤꯅꯣ ꯍꯥꯏꯌꯣ ꯎꯁꯥꯂꯩꯃꯥꯒꯤ ꯌꯥꯔꯤ ꯍꯤꯒꯠꯂꯛꯑꯦ ꯑꯗ ꯃꯣꯅꯤ ꯉꯥꯡꯅꯕꯁꯦ ꯃꯤ ꯀꯩ ꯑꯣꯏꯇꯥꯔꯣꯅꯦ ꯃꯃꯤꯇꯥ ꯋꯥꯏꯅ ꯃꯣꯅꯤ ꯆꯥꯔꯕꯣ ꯍꯥꯏꯕ ꯑꯩ ꯊꯣꯛꯂꯒꯦ ꯆꯦꯠꯇꯦ ꯑꯩꯁꯨ ꯊꯣꯛꯇ꯭ꯔꯣꯃꯤ ꯉꯥꯏꯈꯣꯍꯦ ꯅꯪꯅ ꯃꯔꯣꯟ ꯑꯃꯒ ꯑꯩꯁꯨ ꯀꯥꯏ ꯆꯠꯂꯨ ꯍꯥꯏꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯝꯇ ꯉꯥꯏꯈꯣ ꯉꯥꯉꯣꯝꯅꯤ ꯃꯥꯅ ꯃꯌꯥꯝ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯀꯦ ꯇꯨꯝ ꯍꯧꯒꯠꯄꯒꯤ ꯄꯨꯡꯁꯦ ꯍꯪꯅꯔꯔꯣꯏꯁꯤ ꯑꯩ ꯃꯣꯅꯤ ꯉꯥꯉꯣꯝꯅ ꯆꯦ ꯃꯤ ꯆꯥꯔꯦ ꯎꯁꯥꯂꯩꯃꯅ ꯋꯦꯜꯀꯝ ꯃꯣꯃꯤ ꯁꯤꯁ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯎꯁꯥꯂꯩꯃꯅ ꯕꯥꯏ ꯃꯣꯅꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏꯒ ꯍꯥꯏꯔꯨꯅꯨꯀꯣ ꯑꯍꯨꯝ ꯃꯔꯤꯇꯪ ꯂꯩꯕꯁꯤꯒ ꯂꯣꯏ ꯄꯨꯟꯅ ꯇꯨꯝꯃꯁꯤ ꯅꯣꯏ ꯍꯥꯏꯔꯛꯑꯣ ꯆꯦ ꯇꯦꯁ ꯇꯨꯝꯃꯁꯤ ꯃꯌꯥꯝ ꯇꯣꯛꯂꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯇꯨꯝꯗꯣꯔꯃꯤ ꯀꯗꯥꯏꯅꯣ ꯇꯨꯝꯗꯣꯔꯝꯃꯦ ꯑꯩ ꯇꯨꯝꯈꯤꯔꯣꯏ ꯑꯗꯨꯁꯨ ꯐꯣꯟ ꯂꯣꯏꯁꯟꯗꯣꯏꯅꯦꯕ ꯉꯥꯉꯣꯝ ꯃꯥꯅ ꯑꯩꯗꯤ 5:30ꯗ ꯍꯧꯒꯠꯂꯤ ꯑꯩꯗꯤ ꯅꯨꯡꯇꯤ 3:30ꯗ ꯍꯧꯒꯠꯂꯤ ꯍꯧꯒꯠꯄ ꯂꯣꯏꯔ ꯀꯣꯟꯅ ꯑꯃꯨꯛ ꯇꯨꯝꯃꯤ ꯌꯥꯔꯕ ꯑꯃꯨꯛꯀ ꯇꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯃꯣꯅꯤ ꯉꯥꯉꯣꯝꯅ ꯕꯥꯏ ꯕꯥꯏ ꯆꯦ ꯎꯁꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯀꯥꯏꯅꯀꯣ ꯉꯥꯉꯣꯝ ꯑꯅꯤꯃꯥꯅ ꯆꯦ ꯎꯁꯥ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯦ ꯁꯤꯗ ꯍꯥꯏꯔꯝꯃꯣ ꯃꯣꯅꯤ ꯉꯥꯉꯣꯝ ꯄꯨꯡ ꯀꯌꯥꯗ ꯑꯗꯨꯝ ꯍꯧꯒꯦ ꯍꯥꯏꯔꯝꯃꯣ ꯍꯥꯏ ꯀꯥꯡꯉꯕ ꯔꯥꯃꯦꯁꯣꯔꯅ ꯏꯃꯥ ꯀꯠꯊꯈ꯭ꯔꯦ ꯃꯃꯤꯇꯥ ꯋꯥꯏꯅ ꯃꯌꯥꯝ ꯆꯤꯟꯅꯕ ꯃꯇꯝꯅꯤꯅ ꯂꯥꯛꯏ ꯂꯥꯛꯇꯦ ꯀ ꯑꯃꯇ ꯍꯥꯏꯔꯨꯕ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯏꯇꯥ ꯇꯦꯁ ꯑꯗꯨꯅꯦꯕ ꯑꯩꯗꯤ ꯀꯅꯥ ꯂꯥꯛꯏ ꯂꯥꯛꯇꯦꯒ ꯋꯥꯔꯧꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔ ꯑꯦꯟꯗꯤꯡꯒꯤ ꯐꯥꯏꯇꯤꯡꯗ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯏꯟꯁꯨꯔꯦꯟꯁ ꯀꯣꯝꯄꯦꯅꯤꯗꯒ ꯏꯌꯥꯔ ꯑꯦꯟꯗꯤꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯉꯥꯉꯣꯝꯕꯅ ꯆꯦ ꯃꯣꯅꯤꯒꯤ ꯂꯥꯏꯐ ꯌꯥꯎꯗꯕ ꯀꯨꯏꯔꯦ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯇꯧꯕꯁꯦ ꯆꯥꯛ ꯃꯦꯟ ꯇꯥꯗꯧ ꯆꯨꯝꯃꯤ ꯏꯇꯥ ꯃꯣꯃꯤꯇꯥꯒ ꯃꯣꯅꯤ ꯉꯥꯉꯣꯝꯒꯒꯤ ꯂꯥꯏꯐ ꯇꯥꯏꯝꯁꯦ ꯁꯥꯊꯤꯅ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯁꯥꯔꯁꯤꯒꯤ ꯑꯣꯏꯔꯗꯤꯅꯦ ꯆꯥꯛ ꯏꯁꯤꯡꯒꯤ ꯁꯥꯊꯤꯅ ꯃꯩꯈꯨ ꯈꯨꯕ ꯃꯇꯝꯅꯦꯕ
ꯊꯣꯡꯕ ꯊꯥꯛꯄꯗꯣ ꯎꯁꯥ ꯂꯩꯃꯅ ꯍꯥꯏꯕ ꯅꯤꯃꯥ ꯑꯦꯜꯕꯤꯔꯣ ꯀꯔꯤꯅꯣ ꯑꯩ ꯁꯥꯎꯟ ꯑꯣꯐꯅꯤ ꯅꯣꯏ ꯏꯕꯥꯏ ꯂꯩ ꯑꯦꯔꯥ ꯅꯣꯏ ꯏꯕꯥꯏꯗꯣ ꯃꯥꯏꯁꯦ ꯀꯩꯁꯨꯝ ꯑꯩꯈꯣꯏ ꯉꯥꯡꯉꯤꯁꯦ ꯇꯥꯕꯣꯟꯇꯦꯀꯣ ꯕ꯭ꯔꯝꯗ ꯁꯨꯝ ꯉꯥꯡꯉꯤ ꯃꯥꯁꯦ ꯑꯦꯜꯕꯤꯔꯣ ꯀꯔꯤꯅꯣ ꯑꯩ ꯁꯥꯎꯟ ꯑꯅꯤꯔꯛꯀ ꯏꯔꯤꯅꯤ ꯆꯨꯝꯃꯤ ꯃꯣꯃꯤꯁꯤꯁ ꯏꯃꯥ ꯀꯔꯤ ꯈꯪꯅ ꯆꯨꯝꯃꯤ ꯃꯣꯃꯤꯁꯤꯁ ꯍꯥꯏꯔꯛꯏꯅꯦ ꯑꯩꯒꯤꯗꯤ ꯍꯥꯟꯅ ꯑꯝꯇ ꯇꯧꯗꯦ ꯀꯣꯃꯦꯟ ꯑꯣꯐ ꯑꯣꯟ ꯑꯣꯐ ꯍꯣꯏꯅꯦ ꯍꯥꯟꯅꯗꯤ ꯇꯧꯔꯝꯗꯕꯅꯦꯕ ꯅꯪ ꯑꯉꯥꯡ ꯌꯥꯎꯔꯁꯨ ꯍꯟꯗꯛꯁꯦ ꯀꯩꯗꯧꯅꯣꯕ ꯑꯗꯨꯅ ꯑꯩꯅ ꯅꯪ ꯇꯨꯃꯤꯟꯅ ꯑꯝꯇꯪ ꯅꯊꯣꯟꯗ ꯇꯧꯔꯛꯑꯣ ꯍꯥꯏꯁꯦ ꯀꯩꯗꯧꯕꯩ ꯆꯪꯒꯦ ꯑꯗꯣ ꯑꯗꯨꯝ ꯅꯠꯇ꯭ꯔꯒꯅ ꯑꯞꯂꯣꯗ ꯇꯧꯕꯗ ꯀꯩꯅꯣꯒꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯅꯦ ꯀꯤꯠꯁ ꯑꯗꯨꯗꯨ ꯀꯥꯏꯅ ꯅꯣ ꯑꯗꯨ ꯑꯗꯥ ꯅꯝꯍꯧꯗꯕ꯭ꯔꯥ ꯍꯥꯏꯕ ꯉꯥꯉꯣꯝ ꯑꯣꯅꯤꯃꯥꯅ ꯍꯥꯏꯕ ꯇꯨꯝ ꯍꯧꯒꯠꯄꯩ ꯋꯥꯅꯤ ꯆꯦ ꯎꯁꯥ ꯑꯗꯩ ꯉꯥꯉꯣꯝ ꯑꯅꯤꯃꯥꯅ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯍꯌꯦꯡꯗꯤ 5:30ꯗ ꯍꯧꯒꯠꯇꯣꯏꯅꯤ ꯃꯥꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏ ꯌꯦꯡꯉꯨꯅꯦ ꯉꯥꯉꯣꯝ ꯃꯣꯅꯤ ꯈꯥꯝꯕ꯭ꯔꯥ ꯃꯥꯡꯕꯗꯣ ꯑꯩꯁꯨ ꯊꯣꯛꯇ꯭ꯔꯣꯃꯤ ꯉꯥꯏꯈꯣꯅꯦ ꯑꯩ ꯀꯥꯏ ꯆꯠꯇꯣꯏꯒꯦ ꯑꯝꯇ ꯉꯥꯏꯈꯣ ꯉꯥꯉꯣꯝ ꯑꯅꯤꯃꯥꯅ ꯑꯗꯩ ꯈꯗꯥꯡ ꯃꯦꯠꯈꯩ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯁꯨ ꯂꯣꯏꯁꯟꯗꯣꯏ ꯉꯥꯉꯣꯝꯅ ꯍꯥꯏꯕ ꯕꯥꯏ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯏꯃꯥ ꯀꯩꯅꯣꯅꯦ ꯃꯅꯤ ꯎꯁꯥ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯑꯁꯪꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯌꯥꯎꯅꯕ ꯍꯣꯏꯗ ꯑꯗꯨꯅꯤ ꯀꯅꯥꯒꯁꯨ ꯃꯥꯟꯅꯄꯣꯟꯇꯦ ꯎꯄꯥꯏꯒ ꯂꯩꯇꯦ ꯍꯥꯏꯁꯤꯅꯤ ꯑꯗꯩꯗꯤ ꯑꯉꯥꯡ ꯆꯦꯟꯕꯤ ꯑꯗꯨꯗ ꯍꯥꯏꯗꯤ ꯃꯥꯟꯅꯗꯦꯕ ꯎꯄꯥꯏꯒ ꯂꯩꯇꯦꯕ ꯇꯧꯔꯤꯁꯦ ꯃꯤꯆꯩꯒ ꯆꯥꯕꯅꯁꯨ ꯁꯤꯔꯕꯅꯤ ꯅꯣꯏꯒꯤ ꯂꯥꯏꯞ ꯃꯈꯣꯟꯁꯤꯗ ꯇꯥꯅ ꯂꯩꯔꯦ ꯀꯣꯛ ꯉꯥꯎꯔꯦ ꯑꯩꯅ ꯃꯁꯤꯒ ꯁꯥꯎꯅꯕꯅꯁꯨ ꯂꯥꯟꯅꯕꯅꯤ ꯈꯪꯕ꯭ꯔꯥ 5:30ꯗ ꯑꯦꯂꯥꯝ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯕꯅ 6 ꯉꯥꯏꯈꯣ ꯎꯁꯥ ꯂꯩꯃ 5:30ꯗ ꯑꯦꯂꯥꯝ ꯑꯅꯤꯔꯛ ꯏꯔꯒꯗꯤ ꯃꯁꯤꯕꯨ ꯇꯋꯥꯏ ꯕꯥꯏ ꯑꯣꯅꯤꯃꯥ ꯎꯁꯥ ꯂꯩꯃ ꯆꯨꯝꯃꯤ ꯃꯣꯃꯤꯁꯤꯁ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯑꯅꯤꯃꯥ ꯑꯗꯩ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯔꯛ ꯑꯩ ꯂꯥꯛꯑꯦ ꯃꯣꯏ ꯃꯌꯥꯝ ꯆꯠꯈꯤꯗꯣꯔꯦ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔ ꯇꯧꯔꯤ ꯂꯥꯛꯏ ꯌꯦꯡꯉꯨꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯅꯤꯃꯥ ꯉꯥꯏꯈꯣꯅꯦ ꯃꯦꯘꯥ ꯋꯦꯜꯀꯝ ꯃꯦꯘꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯎꯁꯥ ꯂꯩꯃꯅ ꯍꯪꯉꯛꯏꯅꯤꯀꯣ ꯑꯗꯩꯗꯤ ꯃꯣꯃꯤꯇꯥꯅ ꯀꯣꯃꯦꯟ ꯄꯥꯔꯤꯁꯦ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯗꯕ ꯃꯥꯜꯂꯤ ꯁꯣꯔꯁꯦ ꯌꯥꯝ ꯇꯞꯅ ꯏꯃꯥ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯀꯩꯅꯣ ꯇꯧꯔ ꯃꯥꯅꯦ ꯑꯩꯅ ꯇꯞꯄꯤ ꯁꯣꯝꯗ ꯅꯣꯏ ꯆꯠꯈꯤ ꯇꯥꯔꯦ ꯃꯈꯣꯡꯒ ꯇꯞꯍꯜꯂꯦ ꯀꯣꯃꯦꯟ ꯄꯥꯔꯤꯁꯦ ꯆꯥꯛ ꯄꯨꯛ ꯆꯥꯗꯕ ꯃꯥꯜꯂꯦ ꯁꯣꯔ ꯌꯥꯝ ꯇꯞꯅ ꯍꯣꯜꯂꯤ ꯁꯤ ꯇꯥꯔꯦ ꯄꯕꯦꯁꯀꯤꯔꯥ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ ꯆꯦ ꯇꯨꯝꯗꯣꯔꯃꯤꯅꯦꯍꯦ ꯇꯨꯝꯗꯣꯔꯃꯤ ꯉꯥꯏꯈꯣ ꯁꯦ ꯑꯩꯈꯣꯏꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯈꯔꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯗꯥꯏꯒꯤ ꯏꯆꯦ ꯂꯦꯟꯗ꯭ꯔꯅꯦ ꯇꯧꯅꯔꯒ ꯇꯨꯝꯗꯣꯏꯅꯤ ꯇꯨꯝꯕꯩ ꯋꯥꯗꯤ ꯌꯥꯝ ꯊꯦꯡꯅ ꯇꯨꯝꯗꯣꯏꯅꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯒꯁꯨ ꯑꯩꯒꯤꯗꯤ 12 1 2 ꯐꯥꯎ ꯖꯥꯠ ꯖꯥꯠꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯋꯥꯏ ꯃꯥꯅꯤ ꯎꯁꯥ ꯃꯦꯘꯆꯟꯗ꯭ꯔꯅ ꯎꯁꯥ ꯊꯦꯡꯉꯦ ꯂꯣꯏꯔꯦꯍꯦ ꯊꯦꯡꯉꯦ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔ ꯉꯁꯥꯏꯉꯩ ꯀꯥꯏ ꯆꯠꯂꯨꯗ꯭ꯔꯒ ꯀꯔꯣꯝꯗꯩ ꯐꯥꯎꯗꯣꯔꯛꯏꯅꯣ ꯈꯪꯗꯦꯕ ꯊꯋꯥꯏꯗ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯎꯁꯥ ꯍꯥꯏꯅ ꯍꯪꯉꯛꯏꯕ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ ꯄꯔꯚꯦꯁ ꯒꯣ ꯄ꯭ꯔꯣꯁ ꯀꯌꯥ ꯄꯤꯕ ꯐꯥꯎꯕꯗ ꯄꯥꯏꯕ ꯌꯥꯏ ꯄ꯭ꯔꯣꯁ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯀꯣ ꯅꯣꯏ ꯑꯅꯤ ꯂꯣꯟ ꯈꯪꯅꯔꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯎꯁꯥꯅ ꯍꯥꯏꯕ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯃꯦꯘꯥ ꯇꯋꯥꯏꯅ ꯃꯦꯘꯥ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯕ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏꯕ ꯑꯁ ꯑꯩꯁꯨ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯏꯌꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯄꯨꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯟꯕꯗ ꯄꯨꯛ ꯁꯦꯒꯥꯏꯔꯒ ꯍꯪꯒꯥꯝ ꯆꯣꯡꯊꯣꯔꯛꯑꯦ ꯑꯗꯨ ꯇꯥꯗꯣꯔꯤ ꯇꯋꯥꯏꯅ ꯃꯦꯘꯥ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯕ ꯇꯨꯝꯈ꯭ꯔꯕꯣ ꯎꯁꯥ ꯂꯩꯃꯅ ꯍꯥꯏꯕ ꯍꯪꯒꯥꯝꯒ ꯈꯥꯖꯤꯡꯒ ꯇꯋꯥꯏꯅ ꯍꯥꯎꯅꯤꯌꯦ ꯌꯥꯝꯅ ꯎꯁꯥ ꯂꯩꯃꯅ ꯍꯪꯒꯥꯝꯒ ꯀꯩꯅꯣ ꯑꯅꯤꯔꯛ ꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯁꯣꯏꯔꯖꯥꯠꯂꯣ ꯃꯥꯏꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯅꯤꯃꯥꯒꯤ ꯃꯍꯨꯠ ꯑꯩ ꯂꯩꯔꯦ ꯍꯥꯏꯔꯤꯅꯤ ꯆꯨꯝꯃꯦ ꯃꯥꯒꯤ ꯃꯍꯨꯠ ꯑꯩ ꯂꯩꯔꯦ ꯑꯅꯤꯃꯥꯗꯣ ꯑꯁꯦꯡꯃꯛꯀꯤ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯎꯁꯥ ꯂꯩꯃꯅ
ꯍꯥꯎꯔꯝꯃꯤ ꯍꯪꯒꯥꯝꯒ ꯈꯥꯖꯤꯡꯒꯁꯨ ꯆꯥꯅꯕꯅꯤꯀꯣ ꯍꯥꯏꯕ ꯄꯕꯁꯀꯤꯔꯥꯟꯅ 50K ꯍꯦꯟꯅ ꯄꯤꯕꯅꯤ ꯕ꯭ꯔꯗꯔ ꯔꯥꯃꯦꯁꯣꯔ ꯑꯗꯣ ꯒꯣ ꯄ꯭ꯔꯣ ꯍꯦꯔꯣ ꯏꯇꯒꯤ 10 ꯐꯥꯎꯗ ꯄꯥꯏꯕ ꯌꯥꯏ ꯑꯗꯨ 10 ꯂꯩꯍꯧꯕꯅꯗꯤ ꯐꯩ ꯑꯗꯣ ꯐꯦꯁꯕꯨꯛꯀꯤ ꯀꯔꯤ ꯍꯥꯏꯅꯤ OLXꯇ ꯌꯨꯁ ꯇꯧꯕ ꯌꯣꯟꯕꯅꯦ ꯍꯣꯡꯅ ꯑꯗꯨꯗꯩ ꯂꯩꯌꯣ ꯅꯣꯏ ꯑꯅꯤꯒꯤ ꯄꯣꯠ ꯆꯩꯗꯣ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯖꯗ꯭ꯔꯦ ꯅꯨꯃꯤꯠꯇꯥꯋꯥꯏ ꯅꯣꯛꯄ ꯂꯣꯏꯔꯦ ꯇꯦꯁ ꯇꯥꯃꯣꯒ ꯍꯥꯏ ꯆꯦꯟꯈꯤ ꯇꯥꯔꯦ ꯆꯦꯟꯈꯤ ꯇꯥꯗꯦ ꯍꯥꯏꯕ ꯅꯣꯏꯒꯤ ꯏꯇꯥ ꯑꯅꯨ ꯁꯤꯡꯕꯗ ꯎꯔꯕ ꯑꯩꯒꯤꯗ ꯂꯥꯛꯄꯤꯗ꯭ꯔꯤꯁꯤ ꯎꯔꯕ ꯑꯗꯨꯒꯅꯤ ꯑꯩꯅ ꯍꯥꯏꯗꯣ ꯅꯨꯃꯤꯗꯥꯡꯋꯥꯏꯅ ꯍꯥꯏꯕ ꯆꯦꯟꯈꯤ ꯇꯥꯔꯦ ꯍꯥꯏꯕ ꯄꯩꯁꯥ ꯂꯩꯃꯅ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯄꯦꯁꯀꯤꯔꯥꯅ ꯑꯩꯒꯤꯗꯤ ꯔꯤꯇꯥꯔꯟ ꯑꯅꯤ 2 ꯄꯤꯁ ꯂꯥꯛꯈꯤ ꯀꯣ ꯀꯩ ꯄꯣꯠꯅꯣ ꯈꯪꯗꯦ ꯃꯣꯏ ꯑꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯚꯥꯕ ꯇꯥꯗꯦ ꯃꯨꯈꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯄ ꯅꯨꯃꯤꯠ ꯇꯥꯏ ꯅꯨꯄꯤꯒꯤ ꯃꯍꯨꯠ ꯊꯣꯛꯎꯕ ꯅꯨꯄꯤꯒꯤ ꯃꯍꯨꯠꯇꯕꯨ ꯅꯨꯄꯥ ꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯄꯨꯡ 9 ꯄꯨꯡ 12 ꯐꯥꯎ ꯊꯣꯛꯏꯒ ꯍꯥꯏꯕꯅꯦꯕ ꯎꯁꯥ ꯂꯩꯃꯥꯅ ꯈꯗꯥꯡ ꯑꯃꯨꯛ ꯃꯦꯠꯈ꯭ꯔꯦ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔꯁꯦ ꯃꯣꯏ ꯁꯥꯏꯅ ꯙꯝꯀꯥ ꯇꯧꯔꯒ ꯇꯥꯜꯂꯕ ꯈꯪꯗꯦ ꯆꯠꯂꯣ ꯑꯩꯒꯤ ꯃꯍꯨꯠꯇꯒ ꯅꯪ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯦꯞꯄꯨꯆꯣ ꯍꯥꯏꯅ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯩꯁꯨ LB ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯣ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯉꯥꯉꯣꯝ ꯑꯅꯤꯃꯥ ꯉꯥꯉꯣꯝ ꯑꯗꯨꯗꯒꯤꯗꯤ ꯃꯣꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯌꯥꯄꯣꯠꯇꯦꯗ ꯍꯥꯏꯕ ꯅꯨꯄꯥꯁꯨ ꯌꯥꯎꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯔꯛꯇ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔ ꯍꯣꯏꯗ ꯑꯍꯤꯡ ꯑꯊꯦꯡꯉꯛꯄꯗꯕꯨ ꯅꯨꯄꯤ ꯉꯥꯛꯇꯅꯁꯨ ꯌꯥꯄꯣꯠꯇꯦ ꯅꯨꯄꯥ ꯈꯔꯁꯨ ꯃꯔꯨꯝꯗ ꯁꯨꯝ ꯂꯩꯐꯝꯕꯨ ꯊꯣꯛꯏ ꯑꯗꯣ ꯑꯣꯖꯥꯒꯤ ꯁꯥꯏꯗꯨꯗꯤ ꯀꯩ ꯇꯧꯍꯧꯔꯤꯒꯦꯕ ꯅꯨꯄꯤ ꯁꯪꯉꯤꯅꯦ ꯍꯥꯏꯁꯤꯅꯤ ꯁꯪꯕꯗ ꯍꯥꯏꯐꯦꯠ ꯑꯗꯣ ꯍꯥꯏꯔꯔꯣꯏꯒꯦ ꯎꯁꯥ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯀꯣꯃꯦꯟ ꯏꯕ ꯂꯣꯏꯔꯕ꯭ꯔꯥ ꯀꯅꯥ ꯂꯩꯔꯤꯒꯦ LB ꯃꯨꯠꯊꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯃꯥꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯀꯅꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗꯨꯔꯣ ꯍꯥꯏꯁꯤꯕꯣ ꯅꯠꯇ꯭ꯔꯒꯅ ꯁꯥꯏꯒꯤ ꯋꯥꯔꯤꯔꯣ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯁꯤꯕꯣ ꯀꯅꯥꯅꯣ ꯐꯖꯩꯁꯤꯕꯣ ꯂꯥꯏꯛꯀꯁꯦ 9 ꯈꯛꯇ ꯂꯩ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔꯁꯨ ꯂꯥꯏꯛ ꯇꯧꯕꯤꯗꯦ ꯀꯅꯥ ꯇꯧꯕꯤꯗ꯭ꯔꯤꯕ ꯈꯪꯗꯦꯗ ꯑꯩꯅꯒ ꯈꯔ ꯍꯥꯏꯕ ꯏꯀꯥꯏꯖꯕꯒ ꯍꯥꯏꯒꯟꯗꯕꯒ ꯍꯥꯏꯕ ꯍꯩꯇꯕꯒ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯔꯛꯅ ꯃꯥꯅꯤꯗꯤ ꯀꯅꯥꯅꯣ ꯃꯩꯔꯥ ꯄꯥꯏꯕꯤ 10 ꯁꯨꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯤꯁꯨ ꯌꯥꯝ ꯍꯥꯏꯅꯕꯅꯦꯕ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯗꯨ ꯍꯥꯏꯕ ꯏꯀꯥꯏꯖꯩꯑꯕ ꯔꯥꯃꯦꯁꯣꯔꯅ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯔꯥꯃꯦꯁꯣꯔ
ꯃꯣꯏꯁꯦ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ꯫ ꯑꯣꯅꯤꯃꯥ, ꯎꯁꯥ, ꯃꯣꯅꯤ, ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯩꯗꯤ ꯏꯇꯥ ꯃꯣꯃꯤꯇꯥꯁꯨ ꯑꯣꯐ ꯑꯣꯏꯈ꯭ꯔꯦ꯫ ꯋꯥꯔꯤꯗꯤ ꯐꯖꯕ ꯌꯥꯝ ꯂꯩ꯫ ꯂꯩ ꯑꯩ ꯃꯊꯪꯒꯤ ꯔꯥꯃꯦꯁꯣꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯖꯈ꯭ꯔꯦ ꯍꯥꯏꯕꯀꯣ꯫ ꯔꯥꯃꯦꯁꯣꯔꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯖꯈ꯭ꯔꯦ ꯍꯥꯏꯔꯦ ꯕꯕꯦꯁꯀꯔꯥꯅ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯤ ꯌꯥꯝ ꯈꯪꯕ, ꯑꯗꯨꯗꯒꯤꯗꯤ ꯑꯂꯥꯟꯕ ꯁꯣꯏꯕꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯕ ꯀꯣ, ꯀꯔꯤꯅ ꯆꯨꯝꯃꯤ ꯀꯔꯤꯅ ꯂꯥꯜꯂꯤ, ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅꯗꯤ ꯈꯪꯕ ꯑꯩꯈꯣꯏꯒ, ꯑꯗꯨꯒ ꯁꯨꯝ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯛꯄ ꯃꯌꯥꯝꯗꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯃꯃꯤ ꯁꯝꯃꯛꯄ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯧꯁꯤꯜꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯁꯨꯝ ꯍꯥꯏꯕ ꯂꯩꯇ꯭ꯔꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯦꯟꯒꯅꯨ, ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯃꯤꯅꯝꯕ ꯇꯧꯒꯅꯨ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯑꯆꯨꯝꯕ ꯆꯠꯂꯨ, ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯔꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯨꯏꯅ ꯁꯨꯝ, ꯍꯥꯏꯕꯗꯤ ꯆꯍꯤ 10 ꯑꯃ 10 ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯒꯅ ꯀꯨꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯂꯥꯏꯐ, ꯑꯦꯗꯨꯀꯦꯁꯟ ꯂꯥꯏꯐ ꯊꯥꯗꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯞ ꯆꯥꯅ ꯉꯥꯛꯄ ꯉꯝꯃꯛꯇꯕ, ꯅꯠꯇ꯭ꯔꯒꯅ ꯀꯥꯎꯊꯣꯛꯈꯤꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ꯫ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ, ꯁꯨꯝ ꯃꯌꯥꯝꯗ ꯈꯖꯤꯛ ꯅꯤꯡꯁꯤꯡꯕꯤꯕ ꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯁꯦꯝꯖꯕꯅꯤ꯫ ꯔꯥꯃꯦꯀ ꯆꯟꯗ꯭ꯔ ꯍꯥꯏꯕ ꯇꯥꯏꯕꯪ ꯂꯩꯀꯣꯜ, ꯅꯣꯛꯅꯤꯡ ꯂꯩꯔꯥꯡꯒꯤ ꯁꯤ ꯇꯣꯡꯕ꯭ꯔꯥ ꯍꯥꯏꯕ꯫ ꯑꯗꯨꯒ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯄꯨꯡ 12:30ꯗ ꯇꯨꯝꯃꯤ ꯍꯥꯏꯕ꯫ ꯀꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯁꯦ ꯃꯑꯣꯡ ꯂꯩ꯫ ꯑꯩꯅ ꯂꯥꯏꯐꯇ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯉꯝꯗꯕ, ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯊꯣꯛꯂꯤꯕ ꯑꯋꯥ ꯑꯅꯥ ꯃꯑꯣꯡ ꯁꯨꯝ ꯂꯩꯗꯅꯀꯣ, ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯨꯝ ꯂꯩꯕꯅꯦꯕ꯫ ꯌꯨꯇꯨꯕꯀꯤ ꯃꯔꯝꯗ ꯌꯧꯁꯟꯕ ꯉꯝꯗꯕ ꯁꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ꯫ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯥꯎꯈꯠꯄ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ, ꯃꯑꯣꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯣꯛ ꯁꯥꯔꯒ ꯁꯨꯝ ꯄꯤꯛ ꯊꯜꯂꯒ ꯂꯩꯕꯗꯣ꯫ ꯑꯗꯨꯒ ꯁꯣꯜꯕ ꯑꯣꯏꯕ ꯌꯥꯕ, ꯍꯥꯏꯗꯤ ꯀꯔꯤꯅ ꯂꯣꯏꯁꯟꯕ ꯌꯥꯕꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯩꯅꯣꯝꯃꯗꯤ ꯑꯃ ꯂꯩꯕ, ꯑꯩꯈꯣꯏꯅꯗꯤ ꯊꯤꯕ ꯐꯪꯗꯕ꯫ ꯑꯗꯨꯒ ꯂꯥꯏꯇ꯭ꯔꯤꯛ ꯂꯥꯏꯅ ꯁꯨꯝ ꯂꯩꯔꯝꯕ, ꯑꯩꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯃꯊꯪꯗ ꯁꯦꯝꯖꯔꯛꯀꯦꯅ ꯈꯜꯂꯤ꯫ ꯑꯩ ꯄꯔꯚꯦꯁ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯦꯀꯣ꯫ ꯃꯦꯘꯆꯟꯗ꯭ꯔꯅ ꯄꯩꯁꯥꯕꯨꯗꯤ ꯍꯛꯆꯥꯡꯅ ꯃꯔꯨ ꯑꯣꯏ꯫ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯄꯩꯁꯥ ꯂꯩꯔꯒꯇ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯅꯥꯗ ꯌꯦꯛꯇꯕ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯕ ꯑꯁꯤꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩ ꯂꯩꯔꯒꯅꯤ ꯁꯦꯟꯊꯨꯝ ꯇꯥꯟꯒꯗꯧꯔꯤꯕꯁꯦ꯫ ꯑꯩꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯒ, ꯑꯩꯅ ꯅꯥꯗ ꯌꯦꯛꯂꯒ ꯄꯩꯁꯥꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯅ ꯀꯣꯟꯅ ꯋꯥꯔꯤꯅꯤ, ꯍꯛꯆꯥꯡꯅ ꯃꯔꯨ ꯑꯣꯏ꯫ ꯕꯁꯀꯔꯥꯅ ꯕ꯭ꯔꯗꯔ ꯔꯥꯃꯦꯁꯣꯔ ꯍꯌꯦꯡ ꯑꯌꯥꯝꯕ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯣꯜꯃꯣꯁ 50ꯃꯨꯛ ꯇꯧꯔꯛꯀꯦ ꯍꯥꯏꯕ꯫ ꯍꯣꯏ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕꯗꯤ
ꯊꯦꯡꯖꯤꯜꯂꯛꯑꯒ ꯁꯨꯝ ꯊꯤꯕ ꯈꯣꯠꯄꯗꯨꯁꯨ ꯁꯨꯝ ꯋꯥꯁꯤꯜꯂꯛꯏꯗꯅ ꯍꯌꯦꯡ ꯑꯣꯏꯅ ꯚꯥꯞ ꯇꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯇꯧꯔꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯣ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯋꯦꯕ ꯑꯣꯏꯕ ꯁꯤꯌꯔ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯕꯦꯁꯀꯤꯔꯥꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯈꯣꯏ ꯔꯥꯃꯦꯁꯣꯔꯒꯤ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯕꯤꯕ ꯑꯗꯩꯗꯤ ꯔꯥꯃꯦꯁꯣꯔꯒꯤ ꯀꯩꯅꯣꯗꯁꯨ ꯄꯕꯦꯁꯀꯤꯔꯥ ꯁꯤꯌꯔ ꯇꯧꯕꯤꯕ ꯑꯩꯈꯣꯏꯅ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯁꯤꯌꯔ ꯇꯧꯃꯤꯟꯅꯔꯒꯗꯤ ꯁꯣꯏꯗꯅ ꯅꯣꯡꯃ ꯁꯛꯁꯦꯁ ꯑꯣꯏꯔꯒꯅꯤ ꯑꯐꯕ ꯆꯤꯟꯖꯥꯛꯅ ꯍꯛꯆꯥꯡ ꯐꯩ ꯌꯥꯝ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯐꯕ ꯍꯛꯆꯥꯡꯅ ꯑꯐꯕ ꯆꯤꯟꯖꯥꯛꯅ ꯍꯛꯆꯥꯡ ꯐꯩ ꯑꯐꯕ ꯋꯥꯈꯜꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯤ ꯑꯗ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔꯕꯨ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯍꯦꯜꯂꯣ ꯆꯦꯆꯦ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯍꯥꯏꯁꯦ ꯌꯥꯝ ꯀꯟꯅ ꯈꯪꯕ ꯃꯤꯡ ꯑꯃ ꯑꯣꯏꯅ ꯇꯧꯒꯨꯝ ꯇꯧꯏ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯌꯥꯝ ꯑꯩꯁꯨ ꯌꯨꯝꯅꯥꯝ ꯅꯤꯡꯒꯣꯜ ꯑꯃꯅꯤ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯑꯩꯁꯨ ꯌꯨꯝꯅꯥꯝ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯁꯦ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯑꯣꯏꯔꯦ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ ꯑꯗꯨꯒ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯕꯀꯣ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝꯁꯦ ꯑꯩꯅ ꯀꯅꯥꯒꯤ ꯇꯥꯏꯞꯇꯅꯣ ꯎꯈꯤꯕꯗꯨꯕꯨ ꯑꯩꯕꯨ ꯑꯩꯈꯣꯏ ꯏꯇꯥ ꯃꯣꯃꯤꯇꯥꯒꯤꯗꯔꯥ ꯑꯃꯅꯤꯀꯣ ꯗꯣꯛꯇꯔ ꯗꯣꯛꯇꯔ ꯍꯤꯗꯥꯛꯇꯒꯤ ꯅꯣꯛꯄꯅ ꯀꯥꯟꯅꯩ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯗꯣꯛꯇꯔ ꯍꯤꯗꯥꯛꯇꯤ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯑꯁꯤꯗꯤ ꯑꯅꯥꯕꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯒ ꯑꯅꯥꯕꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯒ ꯐꯍꯟꯕꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯣꯛꯄ ꯍꯔꯥꯎꯕ ꯑꯗꯨꯒ ꯅꯣꯛꯄ ꯍꯔꯥꯎꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯗꯨꯗꯒꯤ ꯂꯪꯁ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯒꯤ ꯄꯨꯝꯅꯃꯛꯇꯨꯒꯤ ꯈꯤꯟꯈꯠꯄ ꯄꯣꯠꯁꯛ ꯑꯃꯅꯦꯕ ꯑꯗꯨꯅ ꯗꯣꯛꯇꯔ ꯍꯤꯗꯥꯛꯇꯒꯤ ꯍꯦꯟꯅ ꯅꯣꯛꯄꯅ ꯍꯦꯟꯅ ꯀꯥꯟꯅꯩ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯔꯦ ꯄꯔꯚꯦꯁ ꯀꯔꯤ ꯂꯝꯗꯩꯅꯣ ꯀꯔꯤ ꯂꯝꯗꯩꯅꯣ ꯄꯔꯚꯦꯁ ꯍꯥꯏꯔꯛꯑꯣ ꯃꯅꯤꯄꯨꯔꯗꯤ ꯃꯅꯤꯄꯨꯔꯅꯤ ꯑꯗꯣ ꯂꯝꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯅꯤꯄꯨꯔꯅꯤ ꯋꯥꯡꯖꯤꯡꯗꯩ ꯋꯥꯡꯖꯤꯡꯗꯩꯅꯤ ꯍꯥꯏꯌꯦ ꯑꯆꯨꯝꯕꯗꯤ ꯑꯔꯥꯟꯕꯗꯤ ꯈꯣꯏ ꯑꯆꯨꯝꯕꯗꯤ ꯁꯠꯇꯤꯡꯉꯤ ꯑꯔꯥꯟꯕꯗꯤ ꯈꯣꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯕꯨ ꯑꯆꯨꯝꯕꯅ ꯌꯥꯏꯐꯔꯦꯒ ꯍꯥꯏꯕꯗꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯥꯃꯦꯁꯣꯔꯒ ꯄꯔꯚꯦꯁꯀꯤꯔꯥꯒ ꯃꯦꯘꯆꯟꯗ꯭ꯔꯒ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯀꯣ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯣꯛ ꯍꯦꯛ ꯊꯨꯡꯒꯦ ꯇꯧꯕ ꯀꯣꯛꯁꯦ ꯍꯦꯛ ꯂꯨꯝꯕꯒꯨꯝꯕ ꯃꯇꯥꯡꯗ ꯃꯌꯥꯝ ꯇꯥꯕꯤꯍꯧꯔꯣ ꯑꯩꯈꯣꯏꯒꯤ ꯐꯗꯤ ꯏꯔꯨꯖꯕꯒꯤ ꯐꯗꯤ ꯆꯣꯠꯄ ꯅꯠꯇꯦꯀꯣ ꯀꯪꯉꯤꯉꯩꯗ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯆꯩꯇꯦꯛ ꯑꯃ ꯌꯥꯝ ꯀꯟꯕꯗꯤ ꯅꯠꯇꯕ ꯑꯗꯨꯒꯨꯝꯕꯅ ꯅꯥꯇꯣꯟꯁꯤꯒ ꯈꯖꯤꯛ 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 ꯊꯤꯟꯕꯤꯔꯒ 5-10ꯔꯛ ꯍꯛꯊꯤ ꯈꯪꯗꯣꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯊꯨꯡꯕ ꯀꯣꯛ ꯂꯨꯝꯕ ꯑꯗꯨꯒ ꯑꯔꯨꯝ ꯍꯧꯕꯒꯨꯝꯕꯗ ꯁꯥꯊꯤꯅ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯉꯥꯛꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯕꯤꯀꯁꯆꯟꯗ꯭ꯔꯅ ꯑꯆꯨꯝꯕꯗꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯗꯤ ꯍꯨ ꯅꯠꯇꯦ, ꯄꯨꯟꯁꯤꯔꯣꯜ ꯄꯨꯟꯁꯤꯔꯣꯜꯅ ꯃꯥꯏ ꯗꯤꯌꯥꯔ ꯄꯨꯟꯁꯤꯔꯣꯜ ꯑꯦꯂꯚꯦꯟ ꯂꯥꯛꯗꯥꯟ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ꯫ ꯏꯇꯥ ꯇꯨꯝꯗ꯭ꯔꯤꯕꯣ? ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯊꯥꯒꯦꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯈꯔ ꯀꯨꯏꯊꯣꯛꯈ꯭ꯔꯦ ꯏꯇꯥ, ꯊꯦꯡꯀ꯭ꯌꯨ꯫ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯂꯩꯖꯔꯤ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ꯫ ꯑꯩꯈꯣꯏ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯁꯦ ꯑꯩꯅ ꯕ꯭ꯂꯨ ꯐꯥꯎ ꯄꯤꯕꯤꯗꯕꯩ ꯋꯥꯅꯦꯕ, ꯄꯤꯒꯦꯕ꯫ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯂꯩꯖꯔꯤ ꯍꯥꯏꯀꯣ꯫ ꯑꯗꯨꯗꯒꯤ ꯏꯇꯥ ꯃꯣꯃꯤꯇꯥꯁꯨ ꯂꯩꯔꯤꯌꯦ꯫ ꯏꯇꯥꯗꯤ ꯗꯣꯛꯇꯔ ꯃꯥꯏꯕꯁꯨ ꯑꯣꯏꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯖꯥꯠꯅꯤ ꯏꯇꯥ ꯃꯣꯃꯤꯇꯥ꯫ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯂꯥꯏꯐ ꯑꯃꯒꯤ, ꯅꯣꯡꯃꯒꯤ ꯚꯤꯗꯤꯑꯣ ꯑꯃꯒꯤ ꯇꯤꯞꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯑꯗꯩ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯅ ꯃꯣꯃꯤꯇꯥ ꯋꯥꯏ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ? ꯊꯦꯡꯃꯟꯗꯅ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ ꯍꯥꯏꯒꯠꯂꯦ ꯈꯪꯉꯣ꯫ ꯇꯨꯝꯖꯔꯅꯤꯗ ꯂꯥꯏꯞ ꯊꯥꯔꯨꯕ ꯂꯣꯏꯕꯒꯤ꯫ ꯑꯩꯈꯣꯏ ꯑꯗꯨꯗꯨꯗꯤ ꯃꯥ ꯄꯤꯖꯔꯣ, ꯄꯥꯏꯒ꯭ꯔꯗꯣ ꯃꯥꯅ꯫ ꯑꯩꯅ ꯉꯔꯥꯡ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯁꯦ ꯃꯪꯗ ꯎꯕꯀꯣ꯫ ꯑꯩꯅ ꯃꯪꯗ ꯎꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ, ꯑꯩꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯍꯪꯕꯒꯨꯝꯕ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒꯀꯣ꯫ ꯇꯨꯝꯃꯗꯝꯅꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯁꯤꯕꯨ? ꯍꯥꯏꯐꯦꯠ ꯊꯦꯡꯉꯝꯃꯦ ꯁꯨꯝ ꯋꯥꯔꯤꯗꯒꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯦꯂꯚꯦꯟ ꯊꯥꯔꯇꯤꯗ ꯇꯨꯝꯃꯅꯤ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯀꯣ꯫ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕ ꯍꯥꯏꯁꯤꯗꯤ ꯉꯟꯅ ꯇꯨꯝꯕ ꯉꯝꯗꯕꯅꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ꯫ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯄꯥꯏꯔꯒꯗꯤ ꯍꯦꯛꯇ ꯉꯟꯅ ꯇꯨꯝꯕ ꯉꯝꯗꯕ, ꯍꯥꯏꯕꯗꯤ ꯑꯦꯂꯥꯔꯠ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯑꯗꯨꯒꯨꯝꯕꯅꯤ ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯥꯔ, ꯁꯥꯏꯟꯇꯤꯁ ꯀꯌꯥꯁꯨ ꯍꯥꯏꯗꯤ ꯇꯨꯝꯕꯗ ꯃꯇꯝ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯆꯟꯗ꯭ꯔꯒꯅ ꯑꯩ ꯃꯪꯗ ꯅꯣꯏ ꯑꯗꯣꯝꯗꯒꯤ ꯃꯤ ꯂꯥꯛꯂꯝꯃꯤ, ꯑꯩꯅ ꯏꯀꯥꯏꯔꯝꯃꯤ, ꯏꯃꯥꯏꯄꯦꯝꯃ꯫ ꯑꯣꯖꯥ ꯃꯦꯘꯥꯆꯟꯗ꯭ꯔꯁꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯂꯥꯏꯐꯁꯦ ꯁꯨꯝ ꯌꯥꯎꯃꯟꯗꯅ ꯃꯪꯗ ꯐꯥꯎ ꯎꯔꯦꯕꯁꯦ꯫ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ꯫ ꯑꯩ ꯁꯨꯁꯤꯂꯥꯒꯤ ꯂꯥꯏꯐ ꯌꯥꯎꯔꯝꯕꯅꯤ꯫ ꯇꯦꯁꯀꯤ ꯂꯥꯏꯐꯇ 5 minutes ꯃꯨꯛ ꯌꯥꯎꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥ ꯁꯨꯁꯤꯂꯥꯒꯤ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯌꯥꯎꯔꯝꯕꯗꯒꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯣꯛꯍꯜꯂꯝꯃꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯁꯥꯊꯤꯅ ꯑꯦꯟꯇꯔꯇꯦꯟ ꯇꯧꯍꯜꯂꯝꯕꯅꯦꯕ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯆꯥꯛ ꯊꯣꯡꯅ꯫ ꯅꯣꯛꯄꯗ ꯃꯣꯏ ꯃꯌꯥꯝꯁꯦ ꯕꯤꯅꯣꯗꯂꯥꯏꯅꯦ, ꯑꯗꯨꯗꯒꯤ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯕꯗꯣ꯫ ꯑꯩꯗꯤ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯍꯧꯕꯅꯦꯕ꯫ ꯃꯣꯏ ꯅꯣꯛꯄꯗ ꯄꯨꯛꯂꯩ ꯄꯥꯏꯔꯒ ꯂꯩꯍꯧꯕꯅꯦꯕ ꯑꯩꯅ ꯅꯣꯛꯑꯟꯕꯗ꯫ ꯀꯪꯂꯥꯕꯝ ꯔꯥꯃꯦꯁꯣꯔꯅ ꯃꯣꯃꯤꯇꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯕ ꯍꯥꯏꯀꯣ꯫ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝꯅ ꯆꯤꯆꯦ ꯀꯔꯤ ꯂꯝꯒꯤꯅꯣ ꯍꯥꯏꯕ꯫ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯑꯩ ꯁꯤꯜꯆꯔꯗꯒꯤꯅꯦ꯫ ꯑꯗꯨꯅꯤ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯗꯣ, ꯑꯩꯁꯨ ꯌꯨꯝꯅꯥꯝ ꯅꯤꯉꯣꯜꯅꯦ ꯍꯥꯏꯕꯗꯣ꯫ ꯁꯟꯇꯣꯁ ꯀꯨꯃꯥꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ꯭ꯔꯥ ꯀꯗꯥꯏꯒꯤꯅꯣ? ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯅ ꯑꯩ ꯆꯥꯛ
ꯆꯥꯔꯨꯏ ꯑꯣꯟꯗ ꯊꯝꯃꯒ ꯊꯦꯡꯅ ꯌꯥꯎꯈꯤ ꯊꯦꯡꯅ ꯌꯥꯎꯈꯤ ꯑꯣ ꯃꯥꯒꯤꯗꯣ ꯀꯨꯏꯔꯝꯃꯅꯤꯅꯦ ꯂꯣꯏꯕ ꯍꯦꯛꯇ ꯉꯁꯥꯏ ꯇꯧꯍꯧꯕꯅꯦꯕ ꯃꯣꯏꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯣꯏ ꯅꯨꯡꯉꯥꯏꯇꯕꯣꯏ ꯇꯧꯔꯒ ꯂꯩꯍꯧꯕꯗꯣ ꯑꯩꯅ ꯁꯨꯝ ꯀꯩꯅꯣꯝꯃ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯑꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯅꯣꯛꯄꯗ ꯂꯣꯏꯍꯧꯔꯕꯅꯦꯕ ꯆꯦꯇꯦ ꯅꯣꯛꯄꯅ ꯁꯤꯔꯦꯅ ꯇꯧꯍꯧꯕꯅꯦꯕ ꯑꯗꯨꯏꯗꯤ ꯈꯪꯉꯕ ꯂꯥꯃꯦꯁꯣꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯥꯏꯀꯣ ꯏꯇꯥꯄꯨꯟꯆꯨꯔꯅ ꯅꯤꯂꯆꯟꯗ꯭ꯔꯅ ꯂꯥꯏꯐ ꯂꯣꯏꯅꯃꯛ ꯌꯥꯎꯅꯤꯡꯉꯤ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯔꯛꯑꯦ ꯆꯨꯝꯃꯦ ꯑꯣꯖꯥ ꯂꯣꯏꯅꯃꯛꯇꯤ ꯌꯥꯎꯕ ꯍꯦꯛꯇ ꯉꯝꯗꯕꯅꯤ ꯃꯇꯝ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯀꯤꯁꯨ ꯂꯩꯕꯅꯤꯅ ꯊꯋꯥꯏꯅ ꯏꯔꯣꯟꯕꯒ ꯀꯥꯡꯍꯧꯒ ꯆꯥꯔꯦ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯗꯤ ꯀꯩ ꯆꯥꯔꯒꯦ ꯄꯨꯡꯇꯋꯥꯏ ꯑꯩ ꯍꯪꯒꯥꯝ ꯏꯔꯣꯟꯕ ꯄ꯭ꯂꯁ ꯌꯦꯅꯝ ꯕꯣꯔꯥ ꯑꯣꯏꯅ ꯆꯥꯔꯦ ꯍꯪꯒꯥꯝ ꯏꯔꯣꯟꯕꯁꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯃꯨꯛꯇꯐꯥꯎ ꯆꯥꯔꯨꯗ꯭ꯔꯤ ꯑꯩꯁꯨ ꯍꯪꯒꯥꯝ ꯂꯩꯔꯛꯑꯒ ꯂꯩꯔꯦ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯆꯥꯔꯒ ꯌꯦꯡꯒꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯍꯪꯒꯥꯝ ꯊꯣꯡꯉꯒ ꯆꯥꯈ꯭ꯔꯦꯕ ꯑꯩꯁꯨ ꯑꯝꯇꯗꯤ ꯏꯔꯣꯟꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯄ꯭ꯔꯣꯁꯦꯁ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯅꯥꯎꯄꯤꯗꯣ ꯍꯦꯛꯇ ꯍꯪꯗꯣꯏꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯔꯣꯜꯂꯤꯅꯣ ꯀꯥꯏꯅ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯌꯦꯅꯝꯗꯣ ꯃꯄꯨꯜ ꯑꯃꯗ ꯀꯨꯟ ꯄꯤ ꯍꯥꯏꯌꯦꯕ ꯏꯃꯥ ꯀꯩꯊꯦꯜ ꯀꯩꯅꯣꯗꯩ ꯊꯣꯛꯂꯛꯄꯒꯤꯗꯣ ꯑꯗꯨꯒꯤꯗꯣ 3 ꯂꯩꯔꯛꯄꯅꯦꯕ ꯑꯩꯁꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯑꯕ ꯃꯨꯇꯥꯋꯥꯏꯅ ꯔꯥꯃꯦꯁꯣꯔ ꯏꯔꯣꯟꯕꯒ ꯀꯥꯡꯍꯧꯒ ꯆꯥꯏꯌꯦ ꯑꯩꯗꯤꯅꯦ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯤ ꯈꯪꯗꯦ ꯑꯩꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯒ ꯏꯔꯣꯟꯕ ꯆꯥꯕꯁꯦ ꯆꯥꯗꯦꯕ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯗꯥꯎ ꯌꯥꯔꯣꯏꯗꯕꯒꯨꯝꯕ ꯚꯥꯞ ꯑꯃ ꯀꯩꯅꯣꯝ ꯑꯣꯏꯕꯀꯣ ꯏꯔꯣꯟꯕ ꯆꯥꯕꯁꯦ ꯑꯗꯨꯒ ꯏꯔꯣꯟꯕꯒꯨꯝꯕ ꯆꯥꯕꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜ 12 ꯒꯨꯝꯕꯗ ꯍꯦꯛꯇ ꯆꯥꯊꯣꯛꯑꯒ ꯂꯣꯏꯁꯤꯟꯕ ꯅꯨꯡꯗꯥꯡ ꯑꯣꯏꯔꯒꯅ ꯑꯊꯣꯡꯕ ꯆꯥꯕ ꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯗꯨꯗꯩꯗꯤ ꯌꯨꯝꯅꯥꯝ ꯏꯝꯐꯥꯜꯗꯒꯤꯅꯤ ꯌꯨꯝꯅꯥꯝ ꯀꯩꯅꯣꯅ ꯍꯥꯏꯕ ꯏꯝꯐꯥꯜꯗꯒꯤꯅꯤ ꯑꯩꯍꯥꯛ ꯏꯝꯐꯥꯜꯗꯒꯤꯅꯤ ꯍꯥꯏꯕ ꯋꯦꯜꯀꯝ ꯑꯗꯨꯒ ꯊꯋꯥꯏꯅ ꯍꯥꯎꯅꯤꯌꯦ ꯌꯥꯝꯅ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯒꯤ ꯃꯊꯦꯜꯁꯦ ꯍꯥꯏꯕꯀꯣ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯔꯪꯅ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯩꯉꯣꯟꯗ ꯍꯪꯉꯨ ꯑꯩꯉꯣꯟꯗ ꯍꯪꯒꯅꯨ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯄꯕꯁꯀꯤꯔꯥꯅ ꯃꯤꯠꯁꯤ ꯌꯥꯗ꯭ꯔꯦ ꯆꯦ ꯇꯨꯝꯃꯦ ꯒꯨꯗ ꯅꯥꯏꯠ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗꯣꯔꯦ ꯑꯗꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯃꯌꯥꯝ ꯂꯣꯠꯄꯤꯒꯅꯨ ꯉꯥꯡꯉꯨ ꯔꯥꯃꯦꯁꯣꯔꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯥꯏꯌꯦꯀꯣ ꯇꯋꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯊꯣꯛꯅꯩ ꯑꯌꯨꯛꯇ ꯏꯔꯣꯟꯕ ꯄꯥꯛꯅ ꯆꯥꯔꯗꯤ ꯑꯗꯨꯒꯤ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯗ ꯏꯔꯣꯟꯕ ꯆꯥꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡꯗ ꯇꯨꯝꯃꯝꯗꯥꯏꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃ ꯁꯨꯝ ꯇꯧꯕꯒꯤ ꯑꯗꯨ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄꯅꯤ ꯋꯥꯈꯜ ꯚꯥꯞꯅꯦ ꯁꯤ ꯋꯥꯔꯤꯅꯤ ꯏꯔꯣꯟꯕ ꯗꯦ ꯅꯥꯏꯠ ꯇꯥꯏꯝ ꯑꯅꯤꯃꯛꯇ ꯆꯥꯏ ꯑꯗꯣ ꯗꯦ ꯇꯥꯏꯝꯗ ꯍꯁꯕꯦꯟꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯃꯣꯔꯣꯛ ꯑꯁꯥꯕꯒ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯆꯥꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯆꯥꯔ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯆꯤꯟꯗ ꯆꯥꯅꯤꯡꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯅꯤꯡꯕ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯑꯗꯨꯅꯤ ꯑꯩꯁꯨ ꯉꯁꯥꯏ ꯑꯌꯨꯛ 12 ꯒꯤꯗꯣ ꯏꯔꯣꯝꯕ ꯆꯥꯈ꯭ꯔꯦ ꯑꯩ ꯉꯁꯥꯏꯒꯤ ꯇꯥꯔꯨꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦꯗ ꯔꯆꯟꯗ꯭ꯔꯅ ꯏꯔꯣꯟꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯎꯇꯤꯊꯣ ꯀꯩ ꯍꯥꯏꯅꯣ ꯂꯩꯇꯦ ꯎꯇꯤꯊꯣ ꯀꯩ ꯍꯥꯏꯅꯣ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔ ꯄꯕꯁꯀꯤꯔꯥꯅ ꯑꯩ ꯇꯨꯝꯃꯦꯀꯣ ꯆꯦꯆꯦ ꯑꯃꯗꯤ ꯃꯌꯥꯝ ꯁꯤꯌꯨ ꯇꯨꯝꯃꯣꯔꯣ ꯃꯖꯔꯛꯇ꯭ꯔꯦꯕ
ꯇꯨꯝꯃꯣ ꯄꯥꯀꯤ ꯃꯆꯥ ꯊꯤꯡꯈ꯭ꯔꯦ ꯇꯨꯝꯃꯣ ꯑꯩꯁꯨ ꯉꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯒꯤ ꯑꯥ ꯌꯧꯈ꯭ꯔꯦ ꯎꯇꯤ ꯊꯣꯡꯕꯒꯨꯝꯕꯗꯤ ꯂꯩ ꯍꯣꯏ ꯎꯇꯤ ꯊꯣꯡꯕꯒꯨꯝꯕ ꯀꯩ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯦꯛ ꯊꯨꯡꯉꯕ ꯅꯨꯃꯤꯠꯇ ꯎꯇꯤ ꯊꯣꯡꯕ ꯐꯠꯇꯦ ꯀꯥꯏꯅ ꯀꯩꯅꯣ ꯌꯥꯝ ꯂꯩꯕꯅꯤꯗ ꯎꯇꯤ ꯊꯣꯡꯕꯗꯤ ꯅꯥꯏꯠꯇ ꯆꯥꯟꯅꯗꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯆꯥꯟꯅꯗꯦ ꯎꯇꯤ ꯊꯣꯡꯕ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯗ꯭ꯔꯣ ꯏꯇꯥ ꯎꯇꯤ ꯊꯣꯡꯕ ꯆꯥꯟꯅꯗꯦ ꯅꯨꯡꯗꯥꯡ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯟꯅꯗꯦ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯁꯨ ꯆꯥꯟꯅꯗꯒꯨꯝ ꯇꯧꯍꯩꯗꯦꯗꯤ ꯈꯪꯗꯦꯀꯣ ꯁꯨꯝ ꯆꯥꯟꯅꯗꯦ ꯆꯥꯗꯦ ꯄꯛꯅꯗꯦꯒ ꯍꯥꯏꯕꯒꯨꯝ ꯇꯧꯋꯦꯕ ꯃꯅꯤꯄꯨꯔꯅ ꯃꯅꯤꯇꯔ ꯕꯥꯏ ꯕꯥꯏ ꯍꯌꯦꯡ ꯎꯅꯔꯁꯤ ꯍꯥꯏꯕ ꯀꯅꯥꯗꯅꯣ ꯍꯥꯏꯁꯤꯕꯣ ꯖꯨꯂꯤꯁꯥ ꯍꯥꯏ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯍꯥꯏ ꯃꯩꯇꯩꯔꯣꯁꯤꯕꯨ ꯆꯦ ꯃꯣꯃꯤꯇꯥ ꯃꯩꯇꯩꯅꯤꯅꯦ ꯑꯗꯨꯗꯤ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏꯁꯤꯅꯗꯤ ꯖꯨꯂꯤꯁꯥ ꯑꯗꯩ ꯖꯨꯂꯤꯁꯥ ꯂꯥꯏꯛ ꯗꯥꯠ ꯃꯥꯏꯔꯦꯟꯁꯨ ꯅꯥꯏꯠ ꯇꯥꯏꯝꯗ ꯆꯥꯟꯅꯗꯦ ꯑꯩꯈꯣꯏꯁꯨ ꯆꯥꯟꯅꯗꯦ ꯈꯣꯡꯅꯨꯡꯁꯨ ꯆꯥꯟꯅꯗꯒꯨꯝ ꯇꯧꯗꯥꯏꯅꯦ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯕꯅꯤꯗ ꯑꯗꯨꯃꯥꯏꯅ ꯎꯇꯤ ꯆꯥꯟꯅꯗꯦ ꯅꯨꯡꯗꯥꯡꯗ ꯄꯨꯛ ꯂꯨꯝꯅ ꯇꯨꯝꯕ ꯐꯠꯇꯦ ꯍꯥꯏꯅ ꯆꯨꯝꯃꯤ ꯈꯪꯗꯦ ꯃꯣꯏ ꯖꯤꯔꯤꯔꯣꯝꯗ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯍꯥꯏꯈꯤꯕꯅꯤ ꯅꯨꯡꯗꯥꯡꯗ ꯏꯔꯨꯝꯕ ꯆꯥꯕꯁꯦ ꯂꯥꯟꯊꯥꯎ ꯆꯥꯗꯦ ꯋꯥꯈꯜꯂꯣꯟ ꯊꯣꯛꯇꯦ ꯀꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯖꯨꯂꯤ ꯑꯩ ꯎꯗꯦ ꯅꯪꯅ ꯏꯔꯤꯗꯣ ꯑꯣ ꯆꯦ ꯃꯣꯃꯤꯇꯥ ꯅꯣꯛꯈ꯭ꯔꯦ ꯖꯨꯂꯤ ꯍꯥꯏꯁꯦ ꯑꯩꯒꯤ ꯈꯪꯅꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯨ ꯂꯥꯏꯚ ꯊꯥꯗ꯭ꯔꯗꯤ ꯃꯤꯁꯦ ꯌꯥꯝ ꯈꯪꯅꯗꯕ ꯃꯥꯜꯂꯤꯀꯣ ꯂꯥꯏꯚ ꯊꯥꯔꯒꯅ ꯃꯤꯁꯦ ꯊꯦꯡꯅꯕ ꯑꯥꯔ ꯖꯦ ꯃꯤꯇꯩ ꯀꯩ ꯄꯣꯠꯅꯣ ꯁꯤꯕꯨ ꯑꯥꯔ ꯖꯦꯅ ꯄꯨꯔꯛꯏꯁꯦ ꯃꯤꯠ ꯅꯥꯒ ꯆꯣꯡꯊꯣꯛꯇꯣꯔꯤꯕ ꯀꯩ ꯄꯣꯠꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯣꯔꯤꯜꯂ ꯈꯪꯗꯦ ꯖꯨꯂꯤꯅ ꯎꯔꯕꯣ ꯆꯦ ꯏꯟꯗꯤꯌꯥ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯔꯤꯇꯔꯟ ꯇꯧꯔꯛꯑꯣ ꯍꯣꯏ ꯖꯨꯂꯤ ꯀꯃꯦꯟ ꯑꯃꯒ ꯊꯝꯕꯤꯔꯝꯃꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯣꯏꯗꯅ ꯔꯤꯇꯔꯟ ꯍꯟꯖꯔꯛꯀꯦ ꯁꯞꯄꯣꯔꯠ ꯇꯧꯅꯃꯤꯟꯅꯁꯤ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯅꯪꯅ ꯀꯩꯗꯧꯏ ꯍꯥꯏꯌꯨ ꯖꯨꯂꯤ ꯍꯧꯖꯤꯛꯅ ꯎꯔꯦ ꯍꯥꯏꯌꯨ ꯏꯆꯦ ꯃꯣꯃꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯥꯔꯖꯦꯁꯨ ꯂꯥꯛꯄꯤꯔꯦ ꯑꯗꯩꯗꯤ ꯄꯨꯟꯁꯤꯔꯣꯜꯅ ꯖꯨꯂꯤꯁꯥ ꯏꯅꯥꯎꯗꯤ ꯃꯅꯤꯄꯨꯔꯗꯩꯔꯥ ꯍꯥꯏꯕꯀꯣ ꯏꯅꯥꯎꯗꯤ ꯃꯅꯤꯄꯨꯔꯗꯩꯔꯥ ꯍꯪꯉꯛꯑꯦ ꯖꯨꯂꯤꯁꯥ ꯁꯥꯍꯥ ꯍꯥꯏꯁꯦ ꯑꯩꯅ ꯀꯩꯅꯣꯅꯦ ꯈꯟꯕ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯗ ꯁꯥꯍꯥ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏ ꯃꯥꯜꯂꯦꯅ ꯈꯟꯕꯩ ꯋꯥꯅꯤꯗ ꯑꯗꯨ ꯃꯤꯇꯩ ꯑꯣꯏꯕ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯗꯨꯒ ꯍꯥꯏ ꯖꯨꯂꯤ ꯑꯥꯔ ꯖꯦ ꯃꯤꯇꯩꯅ ꯏꯆꯦ ꯇꯦꯁꯇꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯁꯤꯅꯤ ꯉꯁꯥꯏ ꯀꯩꯅꯣ ꯍꯪꯒꯥꯝ ꯂꯩꯔꯛꯄ ꯑꯌꯨꯛꯇ ꯑꯉꯥꯡꯁꯤꯡꯗꯤ ꯑꯃꯠꯇ ꯆꯥꯎ ꯌꯥꯔꯣꯏꯀꯣ ꯑꯣꯏꯔꯒꯁꯨ ꯑꯣꯏꯅ ꯑꯩ ꯊꯣꯡꯖꯤꯜꯂꯦ ꯅꯨꯡꯗꯥꯡꯗ ꯍꯪꯒꯥꯝꯒ ꯑꯩꯈꯣꯏꯒꯤ ꯃꯨꯀ ꯉꯥ ꯀꯩꯀꯩ ꯑꯗꯨꯒꯨꯝꯕ ꯂꯩꯌꯦꯕ ꯃꯣꯏ ꯉꯁꯤ ꯅꯨꯡꯗꯥꯡ ꯄꯨꯡ 8 ꯄꯨꯡ 9 ꯇꯥꯔꯐꯥꯎ ꯃꯦꯒꯤꯕꯨ ꯆꯥꯕꯅꯤ ꯑꯃꯕꯨ ꯇꯧꯕꯅꯤ ꯑꯗꯨꯒꯗꯤ ꯐꯔꯦ ꯅꯣꯏꯅ ꯌꯥꯝ ꯆꯥꯔꯣꯏꯗꯕ ꯑꯣꯏꯅꯤꯅ ꯊꯣꯡꯗꯣꯛꯑꯒꯦꯅ ꯊꯣꯡꯉꯦ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯑꯥꯔ ꯖꯦ ꯆꯥꯔꯦ ꯖꯨꯂꯤꯁꯥꯅ ꯄꯤꯈ꯭ꯔꯦ ꯆꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯗꯨ ꯖꯨꯂꯤꯁꯥꯅ ꯏꯕꯨꯡ ꯔꯥꯃꯦꯁꯣꯔ ꯍꯥꯏꯅ ꯀꯧꯔꯛꯑꯦꯀꯣ ꯄꯨꯟꯁꯤꯔꯣꯜꯅ ꯑꯩ ꯍꯀꯥꯝ ꯆꯜꯂꯦ ꯇꯨꯝꯕ ꯃꯇꯝ ꯑꯣꯏꯔꯦ ꯕꯥꯏ ꯇꯧꯔꯒꯦ ꯇꯦꯁ ꯉꯥꯏꯈꯣ ꯑꯩꯁꯨ ꯇꯨꯝꯗꯧꯔꯝꯃꯤ ꯑꯩꯁꯨ ꯇꯨꯝꯒꯗꯧꯃꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣꯕ ꯖꯨꯂꯤꯁꯥ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯖꯨꯂꯤꯁꯥ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯒꯗꯕ ꯀꯅꯥꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯑꯩꯈꯣꯏ ꯏꯇꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯌꯥꯝ ꯂꯩ ꯁꯟꯇꯣꯁ ꯌꯨꯝꯅꯥꯝꯅ ꯆꯤꯆꯦ ꯂꯥꯏꯚꯁꯦ ꯅꯨꯡꯇꯤꯒꯤ ꯇꯧꯕ꯭ꯔꯣ ꯑꯩꯒꯤꯁꯦ
ꯍꯣꯏ ꯅꯨꯡꯗꯥꯡ ꯆꯥꯛ ꯇꯣꯛꯑꯒ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯏꯀꯣ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯨ ꯇꯧ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤꯁꯤꯃꯗꯤ ꯑꯩ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯗꯤ ꯃꯤꯅꯤꯠ ꯃꯉꯥ ꯑꯃ ꯇꯔꯥ ꯑꯃ ꯊꯥꯔꯒ ꯍꯦꯛꯇ ꯄꯨꯠꯂꯥꯎ ꯃꯨꯊꯠꯄꯤꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯤꯇꯋꯥꯏꯅ ꯍꯣꯏ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯕꯥꯏ ꯍꯥꯏꯔꯦꯀꯣ ꯄꯨꯟꯁꯤꯔꯣ ꯏꯇꯥ ꯄꯨꯟꯁꯤꯔꯣ ꯆꯠꯈꯤꯔꯣꯏꯗ ꯉꯥꯏꯈꯣ ꯑꯗꯨꯒꯩꯗꯤ ꯑꯥꯔꯖꯦ ꯑꯩꯅ ꯂꯥꯒꯤꯖꯥꯎ ꯍꯥꯏ ꯈꯪꯅꯤꯡꯉꯤ ꯃꯊꯛ ꯂꯩꯁꯤꯔꯕ ꯂꯥꯒꯤꯖꯥꯎ ꯂꯤꯁꯥꯅ ꯏꯕꯨꯡ ꯁꯟꯇꯣꯁ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯩꯕꯨ ꯀꯩꯗꯧꯁꯤꯒꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯔꯛꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯣꯟꯗ ꯂꯩꯒꯦꯀꯣ ꯍꯀꯥꯝ ꯆꯜꯂ ꯆꯠꯂ ꯍꯥꯏꯔꯝꯗꯣꯏꯅꯦ ꯃꯁꯦ ꯖꯨꯂꯤꯁꯥ ꯏꯕꯨꯡ ꯁꯟꯇꯣ ꯖꯨꯂꯤꯁꯥꯁꯨ ꯅꯣꯛꯑꯦ ꯄꯨꯟꯁꯤꯔꯣꯜꯁꯨ ꯑꯣꯟꯗ ꯂꯩꯒꯦꯀꯣ ꯉꯥꯏꯈꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯣꯏꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦꯕ ꯃꯦꯘꯆꯟꯗ꯭ꯔꯅ ꯖꯨꯂꯤꯁꯤ ꯀꯗꯥꯏꯗꯩꯅꯣ ꯖꯨꯂꯤꯁꯨ ꯃꯅꯤꯄꯨꯔꯗꯩꯅꯤ ꯍꯥꯏꯌꯦ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔ ꯂꯣꯏꯅ ꯃꯅꯤꯄꯨꯔꯗꯩ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦ ꯇꯧꯔꯤꯁꯦ ꯑꯗꯩꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯥꯔꯖꯦ ꯈꯛꯇ ꯉꯥꯏꯔꯦ ꯀꯁꯥꯔ ꯃꯅꯤꯄꯨꯔ ꯋꯥꯡꯃꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯖꯨꯂꯤꯁꯥꯅ ꯍꯥꯏꯕ ꯍꯦꯛꯇ ꯃꯨꯊꯠꯀꯅꯨ ꯍꯦꯛꯇ ꯃꯨꯊꯠꯀꯅꯨ ꯆꯦ ꯏꯟꯗꯤꯌꯥ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯌꯥꯊꯪ ꯂꯧꯔꯒ ꯃꯨꯊꯠꯆꯒꯦ ꯑꯗꯨꯗꯒꯤ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯔꯪꯅ ꯈꯨꯜꯗꯣ ꯍꯣꯏ ꯍꯣꯏ ꯈꯨꯜ ꯍꯥꯏꯕꯤꯔꯛꯑꯣ ꯖꯨꯂꯤꯁꯥ ꯈꯨꯜ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯈꯪꯅꯕ ꯑꯗꯩꯗꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄꯁꯨ ꯑꯣꯏꯔꯝꯕꯁꯨ ꯇꯝꯕ ꯉꯝꯄꯣꯠꯇꯦ ꯖꯨꯂꯤꯁꯥꯅ ꯏꯕꯨꯡ ꯃꯦꯘ ꯑꯩ ꯊꯧꯕꯥꯜ ꯃꯣꯏꯔꯥꯡꯗꯒꯤ ꯑꯣ ꯑꯥꯔꯖꯦꯅ ꯖꯤꯝꯅꯥꯁꯇꯤꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯇꯩ ꯀꯔꯤ ꯇꯧꯁꯤꯒꯦꯕꯣ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯇꯥ ꯕꯨꯃꯤꯇꯥ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯇꯥ ꯑꯣꯏꯁꯤꯔꯕ ꯍꯥꯏꯗꯣ ꯇꯥꯔꯦ ꯃꯣꯔꯅꯤꯡ ꯑꯣꯀꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯔꯅꯤꯡ ꯑꯣꯀꯦ ꯋꯥꯔꯤ ꯂꯩꯔꯛꯑꯣ ꯏꯆꯦ ꯋꯥꯔꯤ ꯀꯔꯤ ꯂꯩꯁꯤꯒꯦꯕꯨ ꯑꯍꯤꯡ ꯊꯦꯡꯕꯁꯤꯗ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯔꯅꯦꯕ ꯃꯦꯘꯆꯟꯗ꯭ꯔꯅ ꯉꯥꯏꯈꯣ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯁꯥꯏꯗꯨꯕꯨ ꯁꯥꯏꯅ ꯐꯨꯕꯤꯈ꯭ꯔꯕ꯭ꯔꯥ ꯁꯥꯏꯗ ꯐꯨꯕꯤꯔꯨꯔꯕ꯭ꯔꯥ ꯀꯩ ꯇꯧꯈ꯭ꯔꯒꯦ ꯏꯇꯤ ꯃꯤꯅꯤꯠ ꯁꯨꯔꯦꯅꯦ ꯏꯇꯤ ꯃꯤꯅꯤꯠ ꯀꯗꯥꯏꯅꯣꯅꯦ ꯑꯩ ꯃꯨꯠꯊꯠꯂꯣ ꯍꯥꯏꯔꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤꯕꯣ ꯑꯩ ꯃꯨꯠꯊꯠꯂꯒꯦ ꯉꯝꯃꯔꯣꯏ ꯑꯩꯁꯨ ꯃꯨꯠꯊꯠꯂꯒꯦ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯍꯣꯏ ꯏꯇꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯋꯥꯔꯝꯃꯅꯦꯕ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯅꯥꯏ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯔꯒꯦ ꯑꯩ ꯋꯥꯔꯤ ꯍꯌꯦꯡ ꯑꯣꯏꯅ ꯂꯤꯔꯒꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧꯕ ꯂꯥꯏꯅ ꯁꯣꯜꯕ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯇꯧꯖꯔꯛꯑꯒꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁ ꯚꯦꯔꯤꯌꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁ ꯁꯣꯜꯕ ꯏꯁ ꯅꯊꯤꯡ ꯍꯥꯏꯗꯣ ꯃꯦꯘꯆꯟꯗ ꯃꯩꯔꯥ ꯊꯣꯛꯏ ꯑꯣ ꯃꯩꯔꯥꯗꯤ ꯄꯨꯡ 12ꯗ ꯂꯣꯏꯁꯤꯟꯕꯗꯥꯏꯀꯣ ꯌꯥꯝ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯐꯔꯦ ꯐꯔꯦ ꯕꯥꯏ ꯑꯣꯏꯔꯁꯤ ꯏꯇꯥ ꯃꯨꯃꯤꯇꯥ ꯑꯣꯏꯈ꯭ꯔꯕ ꯈꯪꯗꯦꯀꯣ ꯀꯃꯥꯏꯅ ꯂꯩꯔꯛꯇ꯭ꯔꯦ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯕꯥꯏ ꯑꯣꯏꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥ ꯃꯦꯘ ꯑꯣꯖꯥ ꯃꯦꯘ ꯕꯥꯏ ꯑꯣꯏꯔꯁꯤ ꯑꯗꯩꯗꯤ ꯑꯥꯔꯖꯦ ꯁꯥꯔ ꯕꯥꯏ ꯑꯣꯏꯔꯁꯤ ꯕꯥꯏ ꯕꯥꯏ ꯑꯗꯩꯗꯤ ꯀꯅꯥꯅꯣ ꯑꯃꯗꯣ ꯉꯁꯥꯏꯒꯤ ꯌꯨꯝꯅꯥꯝ ꯀꯩꯔꯝꯕꯗꯣ ꯑꯣꯀꯦ ꯕꯥꯏ 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 ꯔꯥꯃꯦꯁꯣꯔ ꯕꯥꯏ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯉꯥꯏꯈꯣ ꯃꯨꯠꯈꯤꯅꯨ ꯍꯥꯏꯈꯤꯅꯤꯅꯦ ꯃꯨꯠꯈꯤꯅꯨ ꯍꯥꯏꯌꯦ ꯀꯩꯗꯧꯁꯤꯒꯦ ꯑꯩꯕꯣ ꯕꯥꯏ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯖꯨꯂꯤꯁꯥꯁꯨ ꯕꯥꯏ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝꯅ ꯃꯨꯠꯈꯤꯅꯨ ꯍꯥꯏꯌꯦ
ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯊꯝꯕꯤꯔꯣ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯂꯥꯏꯚ ꯊꯥꯕꯗꯁꯨ ꯌꯥꯎꯃꯤꯟꯅꯁꯤ ꯑꯩꯁꯨ ꯌꯨꯝꯅꯥꯝ ꯍꯣꯏ ꯃꯤꯡꯗꯣ ꯀꯩꯅꯣꯒꯤ ꯌꯨꯝꯅꯥꯝ ꯆꯅꯨ ꯏꯉꯦꯂꯩ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯏꯉꯦꯂꯩ ꯑꯣꯏꯔꯦ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯍꯦꯛ ꯍꯦꯛ ꯂꯥꯏꯚ ꯊꯥꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯕꯥꯏ ꯁꯤꯁꯇꯔ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯃꯇꯝꯁꯨ ꯊꯦꯡꯂꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯕꯥꯏ ꯕꯥꯏ